ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯀꯦꯁꯣ ꯑꯃꯗꯤ ꯖꯥꯇꯤ ꯆꯍꯤ 70-80 ꯂꯣꯟꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯩ ꯃꯃꯤꯡꯅ ꯕꯤꯔꯦꯟ ꯀꯧꯔꯝꯃꯤ ꯕꯤꯔꯦꯟ ꯅꯨꯄꯤ ꯊꯤꯔꯦ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯅ ꯁꯥꯟꯇꯤ ꯀꯧꯏ ꯀꯦꯁꯣ ꯑꯃꯗꯤ ꯖꯥꯇꯤꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯤ ꯃꯃꯤꯡꯅ ꯉꯥꯟꯕ ꯀꯧꯔꯝꯃꯤ ꯁꯥꯟꯇꯤ ꯏꯁꯧ ꯀꯟꯕꯤ ꯅꯨꯄꯤꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯍꯜ ꯑꯣꯏꯔꯕ ꯀꯦꯁꯣꯒ ꯖꯥꯇꯤꯒ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯂꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯅꯨꯄꯥ ꯑꯩꯗꯤ ꯁꯤꯕꯨ ꯁꯤꯅꯤꯡꯂꯦꯗ ꯇꯧꯔꯤꯁꯦ ꯑꯍꯜꯅ ꯀꯣꯏꯁꯤꯜꯂꯛꯄꯅꯦ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤꯕꯨ ꯁꯤꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯃꯤ ꯍꯩ ꯅꯪ ꯌꯥꯝꯅ ꯁꯤꯅꯤꯡꯂꯕ꯭ꯔꯅꯦ ꯍꯥ ꯉꯥꯏꯕ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ ꯋꯥꯔꯗꯤ ꯑꯩꯅ ꯑꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯅꯨꯄꯥ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯌꯥꯝ ꯍꯥꯠꯅꯤꯡꯕꯒꯤ ꯋꯥꯔꯥ ꯍꯥ ꯑꯩ ꯂꯩꯇ꯭ꯔꯒ ꯅꯪ ꯑꯇꯣꯝꯕꯤ ꯑꯃ ꯌꯦꯡꯍꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯌꯦꯔꯥ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯍꯩ ꯅꯪꯅ ꯁꯤꯅꯤꯡꯂꯦ ꯁꯤꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯥꯏꯕꯗꯨꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯅꯪꯕꯨ ꯁꯤꯍꯟꯅꯤꯡꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯤꯅꯤ ꯃꯧꯅꯦꯅ ꯇꯧꯔꯤꯁꯤꯅ ꯑꯅꯤꯁꯨꯕꯁꯨ ꯅꯠꯇꯦ ꯁꯤꯃꯈꯛꯇꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯅꯪꯁꯨ ꯎꯔꯕ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯏꯁꯧꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯋꯥꯍꯩ ꯈꯣꯟꯗꯥꯅ ꯐꯖꯗ꯭ꯔꯤꯕ ꯁꯛꯅꯒ ꯂꯝꯑꯣꯛ ꯃꯥꯟꯕꯅꯦ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯔꯤꯁꯤꯅꯤ ꯃꯥꯅꯒ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣ ꯀꯥꯏꯅ ꯀꯧꯔꯛꯄꯁꯤꯗꯤꯕꯀꯣ ꯏꯃꯥ ꯏꯄꯦꯝꯃ ꯂꯥ ꯂꯥꯛꯄꯁꯤ ꯉꯥꯏꯒꯦ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯑꯩ ꯑꯁꯤꯅꯤꯅꯦ ꯑꯐꯕꯤ ꯃꯧ ꯍꯥꯏꯕꯗꯣ ꯐꯔꯝꯃꯅꯤ ꯅꯪꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯍꯦꯛ ꯉꯥꯡꯕꯤꯔꯤꯗꯣ ꯑꯗꯨꯒꯤꯔ ꯐꯩ ꯍꯥꯏꯗꯣ ꯑꯩ ꯅꯨꯄꯤ ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤꯅꯦ ꯃꯧ ꯍꯥꯏꯕꯁꯤꯗꯤ ꯃꯅꯦꯝ ꯃꯀꯨ ꯈꯔ ꯂꯥꯛꯅꯒꯗꯕꯅꯤꯅꯦ ꯃꯗꯨꯅ ꯃꯃꯤꯡ ꯆꯠꯀꯗꯧꯔꯤꯅꯤꯅꯦ ꯏꯪ ꯇꯞꯄ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯃꯧꯗꯨꯗꯤ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯔꯣꯏꯅꯦ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯁꯥꯟꯇꯤꯅ ꯇꯥꯏ ꯑꯁꯨꯝꯅ ꯍꯥꯏ ꯃꯇꯣꯝꯇ ꯊꯕꯛꯇꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯅꯤꯁꯤꯗ ꯉꯥꯡꯅꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯁꯤꯕ ꯍꯥꯏꯁꯨ ꯁꯤꯗ ꯑꯁꯧ ꯃꯤꯅꯨꯡꯈꯥꯡ ꯑꯣꯏꯗꯅ ꯑꯩꯈꯣꯏꯁꯦ ꯑꯣꯠꯇꯅ ꯍꯦꯛ ꯂꯩꯗ ꯑꯩꯒꯤ ꯋꯥꯅꯤꯅꯦ ꯃꯣꯏꯅ ꯉꯥꯡꯅꯔꯤꯁꯦ ꯑꯩꯅꯅꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯅꯨꯃꯤꯠꯇꯅꯦ ꯆꯥꯛꯁꯤꯗ ꯍꯨ ꯍꯥꯞꯆꯤꯜꯂꯒ ꯍꯥꯠꯇꯣꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯊꯧꯗꯤ ꯇꯧꯒꯦ ꯍꯥꯏꯗꯗꯅ ꯑꯩꯕꯨ ꯃꯁꯤꯗ ꯐꯩꯒ ꯐꯠꯇꯦꯒ ꯇꯧꯗꯅ ꯉꯥꯡꯅꯗꯅ ꯂꯩ ꯍꯥꯏꯕꯅꯤꯗ ꯉꯥꯟꯕ ꯆꯍꯤ 5 ꯉꯥꯏꯔꯤꯕ ꯑꯉꯥꯡꯅꯤ ꯁꯥꯟꯅꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯆꯥꯔꯒꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯕꯤ ꯁꯥꯟꯇꯤꯅ ꯍꯩ ꯅꯪꯃꯁꯨ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯆꯥꯛ ꯆꯥꯒꯦ ꯇꯥꯏ ꯆꯠꯂꯣ ꯂꯣꯏꯗꯔꯤ ꯁꯤꯡꯅꯒ ꯁꯤꯡ ꯆꯥꯛꯇꯕꯅꯦ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯇꯅ ꯇꯣꯛꯀꯅꯤꯀꯣ ꯉꯥꯟꯕ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯄꯨꯒ ꯃꯕꯦꯟꯒꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯏꯁꯨ ꯊꯣꯏꯕ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯃꯥꯏꯗꯨ ꯄꯣꯝꯂꯒ ꯊꯣꯛꯂꯛꯏꯗꯨꯅ ꯑꯕꯣ ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯏꯃꯥꯅ ꯂꯣꯏꯗ꯭ꯔꯤ ꯆꯠꯂꯣꯅ ꯆꯩꯔꯤꯕ ꯀꯔꯤꯁꯨ ꯈꯪꯗꯕ ꯉꯥꯡꯁꯤꯗ ꯐꯖꯅ ꯍꯥꯏꯕꯤꯒꯦ ꯍꯥꯏꯗꯦꯅꯦ ꯏꯁꯨꯁꯤꯗꯤ ꯃꯔꯥꯏꯅ ꯂꯣꯏꯖꯔꯛꯂꯅꯤꯗ ꯅꯪꯕꯨ ꯁꯥꯟꯅꯔꯨꯕꯒꯤ ꯋꯥꯔꯕ꯭ꯔꯣ ꯍꯣꯏ ꯄꯨꯄꯨ ꯆꯥꯛ ꯂꯥꯝꯃꯤ ꯑꯗꯨꯒꯤꯅꯤ ꯂꯥꯛꯑꯣ ꯄꯨꯄꯨꯒꯤ ꯅꯥꯛꯇ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯄꯨꯄꯨ ꯋꯥꯔꯤ ꯂꯤꯕꯤꯒꯦ ꯂꯥꯛꯑꯣ ꯀꯦꯁꯣꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯁꯥꯟꯇꯤ ꯂꯥꯛꯇꯨꯅ ꯍꯦꯉꯥꯡ ꯅꯪꯅ ꯀꯩꯒꯤꯅꯣ ꯄꯥꯎꯒ ꯇꯝꯅ ꯇꯧꯔꯤꯗꯣ ꯍꯥ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯆꯥꯅꯤ ꯅꯄꯥ ꯂꯧꯗꯅ ꯅꯪꯁꯨ ꯐꯔꯣꯏꯗꯧꯔꯤꯌꯦ ꯀꯔꯤꯒꯤ ꯋꯥꯔꯤ ꯇꯥꯕ ꯍꯥ ꯀꯥꯟꯅꯗꯕꯗ ꯊꯥꯏꯅꯒꯤ ꯋꯥꯊꯤ ꯋꯥꯃꯟꯗꯨ ꯇꯥꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯆꯠꯂꯣ ꯅꯄꯥꯗꯨ ꯊꯤꯔꯨꯁꯣ ꯆꯠꯂꯣ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯜꯂꯛꯀꯅꯤ ꯈꯪꯗꯦ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯇꯦꯡ ꯈꯤꯇꯪꯁꯨ ꯄꯥꯡꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯟꯇꯤꯅ ꯃꯆꯥꯕꯨ ꯐꯨꯔꯛꯏ ꯅꯥꯏ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯐꯨꯔꯛꯀꯅꯨ ꯅꯥꯏ ꯀꯔꯤꯒꯤ ꯅꯥꯕ ꯍꯥ ꯅꯪꯁꯨ ꯌꯥꯝ ꯍꯦꯜꯂꯦ ꯆꯠꯂꯣ ꯉꯥꯟꯕ ꯀꯞꯅ ꯆꯦꯟꯈ꯭ꯔꯦ ꯃꯤꯁꯤꯡꯁꯦ ꯃꯊꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯉꯥꯡ ꯐꯥꯖꯤꯟꯗꯅ ꯋꯥꯊꯤ ꯁꯨꯗꯧꯒꯤ ꯁꯤꯔꯅꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯁꯦꯡꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯖꯥꯇꯤꯅ ꯃꯊꯧꯅ ꯐꯠꯇꯦꯗꯀꯣ ꯈꯨꯠ ꯁꯥꯁꯤ ꯃꯔꯦꯡ ꯆꯠꯂꯤꯗ ꯑꯩ ꯁꯥꯁꯦ ꯍꯩ ꯅꯈꯨꯠꯇꯨ ꯐꯥꯖꯤꯜꯂꯨꯀꯣ ꯃꯔꯦꯡ ꯆꯠꯍꯟꯒꯅꯨ ꯃꯧꯁꯤꯅ ꯑꯃꯨꯛ ꯇꯥꯈ꯭ꯔꯒ ꯃꯔꯦꯡ ꯆꯠꯂꯤꯕ ꯅꯈꯨꯠꯇꯣ ꯑꯃꯨꯛ ꯊꯨꯗꯦꯛꯀꯦ ꯍꯥꯏꯔꯛꯀꯅꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯑꯍꯟꯊꯪꯁꯤꯗ ꯏꯆꯥ ꯏꯎꯒꯁꯦ ꯂꯦꯡ ꯑꯣꯠꯄ ꯌꯥꯔꯣꯏꯗꯧꯔꯤ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯤꯅ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯅꯠꯇꯦꯕ ꯆꯨꯝꯅ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯔꯨꯕꯗꯅꯤ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯐꯨꯔꯤꯗꯣ ꯅꯪꯅ ꯈꯪꯁꯨ ꯈꯪꯗꯅ ꯀꯔꯤꯒꯤ ꯑꯗꯨꯗꯤ ꯑꯣ ꯑꯩꯅ ꯋꯥꯔꯤ ꯂꯤꯕꯗꯣ ꯑꯗꯨꯒꯤꯅꯤ ꯑꯉꯥꯡꯗ ꯊꯥꯏꯅꯒꯤ ꯀꯥꯟꯅꯗꯕ ꯋꯥꯔꯤ ꯂꯤꯁꯤꯅꯤꯗꯅ
ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤ ꯂꯤꯗ꯭ꯔꯕꯗꯤ ꯀꯔꯤ ꯂꯥꯛꯀꯗꯣꯏꯅꯣꯁꯨ ꯈꯪꯗꯕ ꯂꯥꯟꯒꯤ ꯋꯥꯔꯤ ꯂꯤꯒꯗ꯭ꯔꯣ? ꯑꯗꯨꯅꯦ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯃꯆꯥꯁꯤ ꯐꯥꯎꯕ ꯀꯌꯥꯗ ꯊꯤꯅ ꯐꯨꯕꯤꯔꯤꯕꯅꯣꯅꯦꯁꯦ. ꯃꯁꯤ ꯃꯍꯥ ꯍꯤꯡꯆꯥꯕꯤꯅꯤꯀꯣ ꯃꯁꯤ. ꯃꯃꯥ, ꯅꯪꯅ ꯍꯥꯏꯗꯣ ꯀꯟꯃꯟꯈ꯭ꯔꯦꯅꯦ. ꯑꯃꯨꯛ ꯇꯥꯔꯗꯤ ꯍꯤꯡꯆꯥꯕꯤ ꯄꯥꯏꯊꯣꯛꯂꯒ ꯅꯞꯆꯔꯅꯤꯅ. ꯑꯩꯗꯤ ꯈꯥꯡꯃꯣꯏꯗꯕꯅꯤꯀꯣ. ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯤꯔꯦꯟ ꯃꯆꯥꯅꯨꯄꯥ ꯉꯥꯟꯕꯒ ꯂꯣꯏꯅꯅ ꯂꯥꯛꯏ. ꯁꯥꯟꯇꯤꯅ ꯏꯁꯧ ꯂꯥꯡꯂꯗꯨꯅ, ꯉꯁꯥꯏꯗꯒꯤ ꯀꯗꯥꯏ ꯆꯠꯂꯨꯒꯦ? ꯌꯨꯝꯁꯦ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗ꯭ꯔꯤꯁꯤꯕꯣ ꯀꯩꯒꯤꯅꯣꯕ? ꯌꯨꯝꯁꯤꯗ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇ ꯉꯥꯏꯔꯦ. ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯇꯦ. ꯀꯩꯅꯣ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯧ ꯂꯥꯡꯉꯤꯁꯤꯕꯣ? ꯅꯠꯇꯦ, ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕ? ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯔꯤꯅꯣ? ꯑꯩꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯝꯃꯦ. ꯑꯗꯨꯒ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯁꯨꯝ ꯆꯠꯂꯨꯕꯅꯤ. ꯑꯗꯨꯒ ꯅꯪꯅ ꯑꯉꯥꯡ ꯊꯥꯔꯛꯇꯅ ꯇꯟꯀꯧ ꯀꯧꯔꯛꯂꯤꯕꯁꯤꯕꯨ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯅꯣ? ꯅꯪꯅꯦ ꯏꯁꯧ ꯂꯥꯡꯃꯟꯗꯅ ꯁꯤꯡꯂꯤꯒ ꯂꯣꯏ ꯇꯠꯄ ꯁꯣꯏꯔꯣꯏꯀꯣ. ꯑꯩꯅ ꯁꯤꯡꯂꯤ ꯇꯠꯄꯗꯣ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯥꯏꯔꯤꯗꯣ? ꯉꯁꯥꯏꯗꯒꯤ ꯑꯍꯜ ꯑꯅꯤꯁꯤꯅ ꯉꯥꯡꯂꯤꯕꯁꯦ ꯑꯩꯗꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ, ꯈꯪꯉꯕꯣ? ꯏꯃꯥꯒ ꯄꯥꯕꯒꯅ ꯀꯔꯤ ꯍꯥꯏꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯀꯔꯤ ꯍꯥꯏꯔꯨꯅꯤꯒꯦ? ꯑꯩꯁꯦ ꯐꯠꯇꯦ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ. ꯃꯣꯏꯅꯗꯤ ꯑꯩ ꯇꯥꯔꯝꯂꯔꯣꯏ ꯈꯜꯂꯤꯕ. ꯑꯗꯨꯒ ꯑꯩꯅꯗꯤꯅꯦ ꯂꯣꯏꯅ ꯇꯥꯕꯤꯔꯦꯕ. ꯐꯔꯣꯏꯌꯦ, ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥꯁꯤꯁꯨ ꯁꯤꯕ꯭ꯔꯥ ꯍꯥꯏꯁꯨ ꯁꯤꯗ ꯃꯤꯅꯨꯡ ꯈꯥꯡꯕꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯂꯣꯏꯅꯕ ꯇꯧꯅ ꯋꯥꯗꯧꯔꯤ. ꯌꯥꯔꯦ, ꯋꯥꯗꯣ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯣ. ꯃꯈꯥ ꯌꯥꯝ ꯇꯥꯔꯛꯂꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯀꯦꯁꯣꯒꯤ ꯃꯇꯩ ꯃꯅꯥꯎ ꯏꯪꯈꯣꯜꯗ ꯃꯣꯏꯅ ꯑꯉꯝꯕ ꯊꯕꯛ ꯁꯨꯖꯔꯤ. ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯁꯥꯟꯇꯤ ꯆꯥꯛꯈꯨꯝꯒꯤ ꯏꯁꯤꯡ ꯇꯨꯔꯦꯜꯗꯒꯤ ꯁꯣꯛꯂꯨꯕ ꯀꯥꯔꯛꯏ. ꯁꯅꯥꯕꯨꯟꯗꯨꯃ ꯌꯦꯞꯂꯒ, ꯑꯗꯨꯒ ꯁꯨꯃꯥꯡꯗꯨꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯅ ꯍꯤꯠꯄꯨ ꯁꯤꯠꯂꯤ. ꯑꯌꯣ, ꯈ꯭ꯋꯥꯡ ꯑꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ. ꯅꯥꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ. ꯇꯨꯔꯤꯕꯗꯨ ꯖꯥꯇꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯎꯏ. ꯀꯦꯁꯣꯅ ꯍꯥꯏꯔꯛꯏ. ꯅꯪꯕꯨ ꯇꯨꯔꯤꯁꯦ ꯑꯃꯨꯛꯇ ꯆꯪꯂꯒ ꯌꯦꯡꯂꯨꯆꯣꯗꯅ. ꯀꯔꯤꯅꯣ ꯍꯪꯉꯨꯆꯣ. ꯇꯟꯕꯨ ꯇꯜꯂꯤꯗ ꯆꯪꯗꯧꯕ. ꯀꯔꯤꯁꯨ ꯐꯅ ꯍꯥꯏꯔꯣꯏꯗꯕꯁꯤꯗ. ꯑꯗꯨꯕꯨ ꯎꯔꯕꯅꯤꯅ ꯍꯪꯗ꯭ꯔꯕꯗꯤ ꯐꯖꯔꯤꯕ꯭ꯔꯗꯣ? ꯍꯣꯏ, ꯉꯥꯏꯍꯥꯛ ꯍꯪꯂꯨꯕ ꯍꯥꯏꯗꯨꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯥꯇꯤ ꯁꯥꯟꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ. ꯁꯥꯟꯇꯤꯅ ꯄꯣꯔꯣꯛ ꯁꯣꯟꯕ ꯍꯧꯔꯛꯏ. ꯃꯤꯁꯤꯡꯁꯤꯅ ꯌꯦꯡꯁꯤꯟꯒꯦ ꯍꯥꯏꯅ ꯌꯦꯡꯁꯤꯜꯂꯕꯗꯤ ꯃꯤꯒꯁꯦ ꯃꯄꯥ ꯂꯥꯜꯂꯒ ꯆꯠꯄ ꯉꯝꯗꯕ ꯖꯥꯠꯅꯤꯀꯣ. ꯃꯣꯏꯅ ꯉꯥꯡꯅꯃꯟꯗꯅ ꯇꯨꯔꯤꯕꯅꯦꯕꯁꯤ. ꯃꯤꯕꯨ ꯌꯦꯡꯁꯤꯜꯂꯤꯕ ꯅꯣꯏꯗꯗꯤ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯕ ꯑꯣꯏꯌꯨꯀꯣ. ꯖꯥꯇꯤ ꯇꯥꯏ ꯍꯥꯏꯔꯤꯕꯁꯤꯡꯗꯨ. ꯖꯥꯇꯤ ꯆꯞ ꯂꯦꯞꯄꯒ ꯈꯜꯂꯤ. ꯋꯥꯇꯥ ꯑꯁꯤꯗꯤ ꯆꯪꯗꯧ ꯐꯥꯎ ꯍꯦꯛ ꯇꯜꯂꯤꯍꯦ ꯇꯧꯔꯤꯁꯦ. ꯁꯩꯔꯦꯡ ꯊꯤꯕ ꯑꯃꯨꯛ ꯍꯧꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ. ꯑꯗꯨꯕꯨ ꯇꯨꯔꯤꯃꯛꯁꯤꯗ ꯍꯪꯕꯤꯗꯦꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯇꯧ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯐꯦꯠꯇꯪ ꯍꯪꯕꯅ ꯐꯔꯅꯤꯗ. ꯅꯪꯒꯤꯗꯨꯕꯨ ꯀꯌꯥꯝ ꯁꯣꯛꯀꯦꯅꯦ? ꯈꯔ ꯌꯦꯡꯂꯒ ꯆꯠꯄ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ? ꯀꯩꯁꯨ ꯍꯪꯕꯤꯌꯨ ꯍꯥꯏꯗꯦ. ꯇꯨꯅꯤꯡꯂꯒ ꯇꯨꯅꯤ, ꯇꯨꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ. ꯌꯥꯔꯦ, ꯆꯪꯕꯤꯔꯛꯀꯅꯨ. ꯀꯩꯁꯨꯁꯨ ꯀꯥꯟꯅꯔꯣꯏꯗꯕꯗ. ꯇꯨꯔꯤꯗꯨ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯕꯕꯨ ꯀꯔꯤꯒꯤ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨꯕꯨ? ꯑꯗꯨ ꯍꯪꯕꯕꯨ ꯅꯄꯥ ꯅꯄꯨ ꯆꯩꯕꯗꯧꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯄꯥ ꯏꯄꯨ ꯀꯥꯏꯅ. ꯀꯅꯥꯅ ꯍꯪꯕꯤꯌꯨ ꯍꯥꯏꯒꯦ? ꯏꯄꯥ ꯏꯄꯨꯒꯗꯤ ꯄꯟꯕꯤꯔꯛꯀꯅꯨ. ꯅꯄꯥ ꯌꯥꯅꯩ ꯃꯆꯥ. ꯑꯗꯨ ꯌꯧꯔꯕꯗꯤ ꯇꯨꯅꯤꯡꯂꯒ ꯇꯨꯖꯧ. ꯏꯆꯥꯅꯤ ꯃꯧꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯍꯪꯕꯤꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ. ꯁꯤ ꯍꯥꯏꯔꯝꯂꯒ ꯖꯥꯇꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ. ꯁꯥꯟꯇꯤ ꯃꯨꯔꯨꯝ ꯁꯣꯜꯂꯒ, ꯀꯩꯗꯧꯁꯦꯅ ꯅꯨꯡꯁꯤꯕ ꯁꯥꯗꯅ ꯍꯪꯂꯔꯤꯕꯅꯤꯅꯦ. ꯃꯁꯛꯁꯤꯡꯁꯦ ꯌꯦꯡꯅꯤꯡꯗꯕꯅ ꯅꯥꯕꯅꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯤ. ꯃꯁꯤꯒꯤ ꯁꯅꯥꯕꯨꯟꯁꯤꯁꯨꯕ ꯃꯆꯤꯗ ꯂꯥꯛꯇꯅ ꯂꯪꯈ꯭ꯔꯒ ꯂꯣꯏꯔꯦ. ꯁꯅꯥꯕꯨꯟꯗꯨ ꯂꯥꯛꯇꯅ ꯂꯪꯈꯤ. ꯑꯗꯨꯒ ꯆꯪꯈ꯭ꯔꯦ. ꯃꯔꯥ ꯂꯩꯇꯕ ꯁꯅꯥꯕꯨꯟꯁꯤꯗ ꯑꯃꯨꯛ ꯇꯥꯏꯅꯈ꯭ꯔꯦꯅꯦꯁꯦ. ꯃꯁꯤꯒꯤ ꯃꯧꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯁꯤꯕꯨ? ꯃꯁꯤ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯍꯨꯏ ꯑꯁꯤꯡꯕ ꯑꯃ ꯂꯣꯏꯕꯅ ꯐꯩꯌꯦ ꯅꯨꯄꯤ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯐꯖꯅ ꯀꯩꯁꯨ ꯍꯥꯏꯔꯛꯂꯣꯏꯌꯦꯗꯅ. ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯂꯨꯕꯕꯨ ꯏꯃꯥ ꯏꯕꯦꯝꯃ ꯀꯔꯤꯅꯣ? ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯃꯥꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯨꯕꯨ. ꯃꯁꯤ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯀꯥꯟꯗꯅꯦ ꯁꯩꯔꯦꯡꯒ ꯈꯔ ꯊꯤꯔꯛꯄ꯭ꯔꯥ ꯈꯪꯗꯦꯅꯦ. ꯃꯁꯤꯁꯦ ꯄꯦꯇ꯭ꯔꯣꯡ ꯌꯥꯝ ꯂꯣꯜꯂꯤꯑꯕ. ꯇꯧꯔꯝꯒꯅꯤ. ꯃꯥꯕꯨ ꯄꯣꯛꯂꯤꯕ ꯃꯃꯥ ꯃꯄꯥꯗꯨꯅ ꯀꯌꯥꯗ ꯋꯥꯅ ꯂꯣꯏꯅꯔꯝꯒꯅꯤ. ꯑꯩꯒꯤ ꯏꯆꯥꯒ ꯑꯣꯏꯔꯗꯤ ꯑꯩꯗꯤꯕ ꯄꯤꯛꯂꯤꯀꯥꯟꯗ ꯄꯦꯠ ꯂꯥꯎꯅ ꯃꯦꯠꯈꯥꯏꯔꯒ ꯍꯥꯠꯇꯣꯛꯈꯤꯗꯧꯅꯤ. ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯁꯥꯔꯗꯅ. ꯁꯤꯒꯨꯝꯕ ꯃꯤꯁꯤꯡ ꯃꯆꯥ ꯐꯠꯇꯕ ꯆꯥꯎꯕ ꯉꯥꯏꯕ, ꯃꯋꯥ ꯐꯠꯇꯕ ꯁꯤꯕ ꯉꯥꯏꯕ ꯍꯥꯏꯅꯔꯤꯕꯗꯣ. ꯅꯨꯄꯥ, ꯊꯕꯛ ꯁꯨꯕꯒ ꯇꯣꯛꯂꯁꯤ. ꯐꯅꯌꯥꯝ ꯉꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯁꯨꯔꯝꯕꯅꯤ ꯊꯕꯛꯁꯦ. ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯂꯨꯕꯗꯒꯤ ꯃꯤꯍꯨꯜꯁꯦ ꯀꯥꯈ꯭ꯔꯦ. ꯅꯪꯅ ꯍꯋꯥꯏ ꯊꯥꯁꯤ ꯀꯥꯏꯅ ꯍꯥꯏꯗꯣ ꯊꯥꯔꯒꯨꯝꯁꯤ. ꯁꯛꯇꯥꯗꯨꯒ ꯑꯣꯛꯅꯔꯨꯔꯕꯅꯤꯅꯅꯦ ꯍꯋꯥꯏꯒ ꯃꯥꯗꯧ ꯃꯥꯜꯂꯦ. ꯂꯥꯛꯑꯣ ꯆꯪꯉꯁꯤ. ꯉꯥꯏꯈꯣꯅꯤ. ꯍꯋꯥꯏꯗꯤ ꯃꯥꯔꯣꯏꯅꯦ. ꯍꯋꯥꯏ ꯃꯔꯨ ꯊꯥꯅꯔꯤꯁꯤ
ꯑꯣꯝꯂꯒ ꯃꯁꯥꯗꯨ ꯁꯥꯒꯠꯂꯒ ꯄꯣꯈꯥꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯗꯤ ꯃꯥꯅ ꯏꯁꯧ ꯂꯥꯡꯂꯕꯅꯤꯅ ꯍꯋꯥꯏꯁꯨ ꯃꯁꯥ ꯁꯥꯒꯠꯂꯝꯕꯅꯤ ꯑꯗꯨꯅ ꯊꯨꯅ ꯄꯣꯈꯥꯏꯗꯧꯔꯤꯅꯤꯅꯦ ꯉꯥꯏꯈꯣꯅꯤ ꯊꯥꯈꯤꯁꯤ ꯂꯥꯎꯅꯦ ꯑꯣ ꯅꯪ ꯅꯇꯣꯝꯇ ꯊꯥꯎꯔꯣ ꯍꯋꯥꯏꯗꯣ ꯄꯣꯈꯥꯏꯕ ꯉꯥꯏꯍꯧꯔꯣ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯑꯩꯗꯤ ꯃꯅꯦꯝꯅꯤꯅ ꯇꯧꯔꯤꯁꯤꯁꯨ ꯃꯃꯧꯗꯧꯅ ꯃꯤꯍꯨꯜ ꯑꯔꯥꯡꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯕꯤꯔꯦꯟ ꯍꯜꯂꯛꯄ ꯎꯕꯗ ꯁꯥꯟꯇꯤ ꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯏ ꯑꯁ ꯑꯣꯏꯃ ꯑꯁ ꯑꯩ ꯁꯤꯔꯦ ꯈꯣꯡꯁꯤꯁꯨ ꯇꯦꯛꯂꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯈ꯭ꯋꯥꯡꯁꯤꯁꯨ ꯅꯥꯕꯅ ꯂꯣꯏꯔꯦꯕ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯅꯍꯦꯗꯨꯗꯒ ꯇꯧꯔꯤꯗꯨꯅ ꯅꯠꯇꯦ ꯅꯪꯕꯨ ꯂꯤꯂꯥ ꯁꯥꯟꯅꯕ ꯌꯥꯎꯅꯤ ꯀꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯒꯤ ꯇꯝꯂꯤꯕ꯭ꯔꯣ ꯑꯅꯥꯕ ꯁꯥꯗꯧꯔꯤꯕ꯭ꯔꯩꯕ ꯅꯪꯕꯨ ꯁꯥꯟꯇꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯥꯏꯅ ꯈꯔ ꯍꯪꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯌꯥꯝꯅ ꯅꯥꯕ ꯁꯥꯔꯨꯔꯤꯕꯗꯣ ꯑꯣꯟꯅ ꯇꯩꯅꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯟꯇꯤꯅ ꯈꯣꯏꯗꯧ ꯁꯧꯒꯠꯂꯤꯀꯥꯟꯁꯤꯗꯅꯦ ꯑꯃꯨꯛ ꯀꯔꯦꯝꯅꯔꯛꯀꯅꯨꯀꯣ ꯕꯦꯝꯃ ꯅꯪꯒꯤ ꯈꯣꯏꯗꯧꯁꯤꯁꯨꯕ ꯃꯅꯨꯡꯗ ꯎ ꯃꯣꯔꯣꯛ ꯌꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯧꯒꯠꯗꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯅꯠꯇꯦ ꯅꯪꯅ ꯂꯤꯂꯥ ꯇꯝꯂꯤꯕꯗꯨꯕꯨ ꯆꯥꯛꯇꯤ ꯂꯣꯏꯔꯕ꯭ꯔꯣ ꯅꯨꯄꯥ ꯅꯪ ꯌꯥꯝ ꯀꯔꯦꯝꯅꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯉꯁꯤꯅꯦ ꯀꯔꯥꯏꯗꯒꯤ ꯆꯥꯛꯅꯣ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯅꯥꯗꯅ ꯇꯧꯔꯤꯉꯩꯁꯤꯗ ꯕꯤꯔꯦꯟꯗꯤ ꯇꯁꯦꯡꯅ ꯇꯨꯁꯤꯜꯂꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅꯤꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯅꯪꯒꯤꯗꯣ ꯈꯔꯗꯤ ꯃꯥꯜꯂꯦ ꯍꯜꯂꯛꯀꯦ ꯅꯪꯒꯤꯗꯣ ꯈꯔꯗꯤ ꯃꯥꯜꯂꯦ ꯅꯠꯇꯦ ꯀꯔꯝꯕ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯅꯣ ꯌꯥꯝꯅꯕꯨ ꯃꯥꯜꯂꯤꯅꯦ ꯁꯥꯟꯇꯤ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛ ꯐꯠ ꯍꯧꯒꯠꯂꯒ ꯅꯣꯏ ꯅꯄꯥꯒꯤ ꯂꯤꯂꯥꯔꯣ ꯀꯥꯏꯗꯒꯤ ꯂꯤꯂꯥꯅꯣꯕ ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ ꯃꯤꯅ ꯇꯨꯁꯤꯟꯕꯒꯤ ꯅꯥꯗꯅ ꯇꯧꯔꯤꯁꯤꯗꯤ ꯀꯔꯥꯏꯅꯣ ꯀꯩꯅꯣ ꯍꯥꯏꯗꯅ ꯍꯪꯒꯦꯗꯤ ꯍꯥꯏꯗꯤ ꯂꯤꯂꯥ ꯅꯪꯉꯣꯟꯗ ꯀꯔꯥ ꯂꯤꯂꯥ ꯌꯥꯎꯅꯤ ꯍꯥꯏꯈꯤꯒꯦ ꯑꯩ ꯍꯩꯃ ꯅꯪ ꯇꯨꯔꯨꯔꯕ ꯍꯥꯏꯁꯦ ꯑꯩꯗꯤ ꯈꯪꯗꯦꯅ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯑꯗꯨꯒ ꯅꯥꯌꯦ ꯁꯨꯝ ꯇꯧꯔꯒ ꯂꯩ ꯀꯔꯥꯏꯗ ꯀꯃꯥꯏꯅ ꯇꯨꯔꯤꯕꯅꯣ ꯁꯤ ꯌꯦꯡꯒꯦꯁꯦ ꯄꯥꯏꯔꯛꯀꯅꯣ ꯃꯤ ꯅꯥꯕꯅ ꯂꯣꯏꯔꯀꯥꯟꯁꯤꯗ ꯑꯣ ꯑꯅꯥꯕ ꯍꯪꯒꯦꯁꯨ ꯍꯥꯏꯕ ꯑꯗꯨꯒ ꯌꯦꯡꯒꯦꯁꯨ ꯌꯥꯗꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯇꯣꯝꯇ ꯅꯥꯖꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯅꯥꯖꯒꯦ ꯏꯇꯣꯝꯇ ꯀꯅꯥꯝꯇ ꯆꯪꯕꯤꯔꯛꯀꯅꯨ ꯑꯩꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯖꯗꯤꯌꯦ ꯑꯁꯨꯝꯅ ꯁꯥꯟꯇꯤ ꯅꯍꯦꯗꯅ ꯑꯅꯥꯕ ꯈꯥꯡꯂꯤ ꯇꯥꯟꯖꯥꯁꯤꯗ ꯂꯩꯀꯥꯏꯗꯨ ꯂꯩꯕ ꯊꯥꯔꯣ ꯂꯥꯛꯏ ꯍꯩꯃ ꯁꯥꯟꯇꯤꯌꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯉꯁꯥꯏ ꯇꯨꯁꯤꯟꯕꯗ ꯈꯣꯡꯁꯦ ꯇꯦꯛꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯅꯥꯕꯅ ꯂꯣꯏꯔꯦ ꯈ꯭ꯋꯥꯡꯁꯤꯁꯨ ꯁꯨꯖꯤꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯈꯣꯡ ꯁꯨꯝꯕ ꯍꯩꯕ ꯑꯃꯗ ꯆꯠꯂꯒ ꯌꯦꯡꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯕꯤꯔꯦꯟ ꯂꯩꯇ꯭ꯔꯣ ꯂꯩꯌꯦ ꯃꯥꯗꯤ ꯑꯩꯒ ꯅꯨꯡꯁꯤꯕ ꯅꯠꯇꯦꯗ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯍꯣꯏ ꯏꯆꯦ ꯌꯨꯝꯁꯤꯗꯅꯦ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕ ꯃꯤ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯑꯩꯁꯦ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯔꯣꯏꯗꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯜꯂꯒꯦ ꯍꯥꯏꯁꯤꯕꯣ ꯂꯩ ꯍꯥꯏꯔꯨꯗꯅ ꯀꯩꯗꯧꯅꯔꯣꯏꯗꯣꯏꯅꯣ ꯏꯆꯦ ꯍꯌꯦꯡ ꯃꯁꯥꯅ ꯊꯣꯛꯂꯀꯥꯟꯗ ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯂꯛꯄꯦꯟ ꯃꯤꯁꯨ ꯌꯥꯎꯔꯤ ꯄꯣꯠꯅꯤꯗ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯀꯦꯁꯣ ꯇꯥꯅꯤꯡꯂꯛꯇ꯭ꯔꯗꯨꯅ ꯍꯩ ꯊꯥꯔꯣ ꯅꯪꯕꯨ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯁꯩꯔꯦꯡ ꯇꯥꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯁꯩꯔꯦꯡ ꯇꯥꯃꯟꯗꯅ ꯆꯤꯟꯐꯥ ꯑꯗꯨꯝ ꯄꯨꯔꯦꯗ ꯊꯥꯔꯣꯅ ꯈꯜꯂꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯩꯔꯦꯡ ꯇꯥꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯁ ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯗ ꯑꯣ ꯃꯥꯃꯥ ꯑꯩꯁꯦ ꯁꯥꯟꯇꯤꯗꯒꯤ ꯃꯔꯨꯞꯀꯤ ꯁꯦꯜ ꯂꯧꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯦ ꯑꯗꯨꯗ ꯑꯣ ꯅꯪꯁꯨ ꯁꯩꯔꯦꯡ ꯈꯔ ꯇꯥꯁꯤꯜ ꯍꯌꯦꯡ ꯇꯨꯡꯗ ꯀꯥꯟꯅꯔꯛꯀꯅꯤ ꯁꯥꯟꯇꯤ ꯃꯀꯨꯕꯣꯛꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯏ ꯀꯔꯤ ꯊꯣꯛꯆꯩꯅ ꯉꯥꯡꯖ ꯁꯥꯏꯅꯣ ꯈꯪꯗꯦ ꯁꯩꯔꯦꯡ ꯀꯥꯟꯅ ꯃꯥꯏꯅ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯅꯦꯕꯁꯤ ꯏꯆꯦ ꯊꯥꯔꯣ ꯁ꯭ꯋꯥꯏꯁꯦ ꯁꯟ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯕꯅꯤ ꯑꯗꯨꯅ ꯏꯆꯦꯁꯨꯅꯦ ꯗꯁꯥ ꯇꯥꯗ꯭ꯔꯤꯀꯥꯟꯗ ꯆꯠꯍꯧꯔꯣ ꯁꯟꯅꯤꯅ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯌꯦꯡꯂꯗꯤꯅꯦ ꯃꯤꯁꯦ ꯑꯇꯦꯛ ꯑꯀꯥꯏ ꯌꯥꯝ ꯌꯥꯎꯕꯅꯤ ꯏꯆꯦꯒꯤ ꯃꯔꯨꯞꯀꯤ ꯁꯦꯜꯗꯨꯅ ꯍꯣꯔꯦꯟ ꯑꯉꯥꯡꯅ ꯊꯤꯜꯍꯜꯂꯛꯂꯒꯦ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯨ ꯊꯥꯔꯣ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯗꯨꯅ ꯑꯁ ꯅꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯕ ꯑꯣꯏꯔꯦ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯁꯦꯜꯗꯨ ꯀꯥꯎꯅꯤꯀꯣ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯊꯥꯔꯣ ꯆꯠꯈ꯭ꯔꯦ ꯁꯥꯟꯇꯤꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯍꯧꯒꯠꯂꯛꯏ ꯅꯨꯄꯥꯅꯦꯅ ꯇꯧꯔꯤꯁꯤꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯁꯣꯛꯂꯦ ꯍꯥꯏꯔꯗꯤ ꯑꯈꯪ ꯑꯍꯩꯗ ꯄꯨꯅꯕ ꯈꯣꯠꯅꯕ ꯈꯟꯗꯦꯕ ꯆꯥꯛꯇ ꯍꯥꯏꯔꯨꯔꯒ ꯂꯤꯂꯥ ꯇꯝꯂꯤꯕ꯭ꯔꯥ ꯀꯥꯏꯅ ꯑꯁ ꯈꯣꯡꯁꯤꯁꯨ ꯅꯥꯕꯅ ꯂꯣꯏꯔꯦ ꯑꯩꯁꯨ ꯆꯪꯍꯧꯔꯒꯦ ꯁꯅꯤꯅ ꯑꯃꯨꯛ ꯌꯦꯡꯂꯛꯇꯅ ꯈꯨꯠꯁꯤꯁꯨ ꯑꯃꯨꯛ ꯇꯦꯛꯄ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯁꯥꯟꯇꯤ ꯉꯥꯡꯗꯅ ꯆꯪꯈ꯭ꯔꯦ ꯀꯦꯁꯣꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅꯤꯅꯦ ꯈꯧꯇꯦꯛꯅꯕ ꯍꯥꯏꯔꯤꯁꯦ ꯑꯍꯜ ꯂꯃꯟꯅ ꯊꯛꯁꯤ ꯅꯥꯏꯗ꯭ꯔꯕꯗꯤ ꯂꯥꯏꯅ ꯑꯗꯨꯝ ꯋꯥꯔꯛꯄ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯁꯥꯟꯇꯤ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯕ ꯅꯠꯇꯦ ꯃꯋꯥꯕꯨꯁꯨ ꯃꯥꯅ ꯀꯩꯁꯨ ꯂꯩꯇꯅ ꯍꯦꯛ ꯉꯥꯡꯂꯤꯕꯅꯤ ꯃꯅꯦꯝ ꯃꯀꯨꯕꯨ ꯃꯇꯝ ꯆꯥꯅ ꯆꯥꯛ ꯄꯤꯖꯕ ꯅꯠꯇꯦ ꯃꯥꯅ ꯍꯥꯏꯅꯤꯡꯂꯨꯔꯒ ꯉꯟꯇꯥ ꯍꯦꯛ ꯊꯣꯡ ꯍꯥꯏꯅꯤꯡꯗ꯭ꯔꯒ ꯊꯦꯡꯅ ꯍꯦꯛ ꯊꯣꯡ ꯑꯍꯜ ꯑꯅꯤꯗꯨ ꯃꯥꯅ ꯂꯥꯛꯅꯔꯤꯕꯅꯤ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯗꯨ ꯐꯥꯎꯕ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯆꯥꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯌꯥ ꯂꯩꯌꯨ ꯌꯥꯗꯦ ꯂꯩꯀꯥꯏꯗ ꯆꯠꯂꯤ ꯃꯤꯒꯤ ꯍꯦꯛꯇ ꯈꯠꯅꯔꯒ ꯍꯜꯂꯛꯏ ꯃꯥ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩ ꯇꯟꯅꯔꯕꯅꯤ
ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯁꯥꯟꯇꯤ ꯃꯥꯒꯤ ꯑꯅꯥꯕꯗꯨ ꯐꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥ ꯃꯅꯦ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯗꯅ ꯅꯥꯕ ꯑꯗꯨꯝ ꯁꯥꯔꯤ ꯃꯅꯦ ꯃꯀꯨꯒꯤ ꯃꯥꯡꯗꯅ ꯑꯅꯥꯕ ꯁꯥꯕ ꯑꯗꯨꯒ ꯃꯅꯦ ꯃꯀꯨ ꯎꯗ꯭ꯔꯀꯥꯟꯗꯅ ꯀꯩꯁꯨ ꯇꯧꯗꯕ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯁꯥꯟꯇꯤ ꯑꯅꯥꯕ ꯁꯥꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩ ꯅꯨꯃꯤꯠꯇꯤ ꯐꯅꯌꯥꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯀꯦꯁꯣꯒ ꯁꯥꯇꯤꯒ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯛ ꯉꯥꯏꯔꯤ ꯁꯣꯝꯗꯅ ꯁꯥꯟꯇꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯐꯃꯨꯡꯗ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯉꯁꯤꯗꯤ ꯀꯞꯅꯤ ꯀꯅꯥꯅ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯒꯦ ꯌꯦꯡꯈꯤꯕ ꯃꯤꯅ ꯁꯣꯛꯂꯒ ꯍꯔꯥꯎꯅ ꯌꯦꯡꯂꯤꯕ ꯉꯁꯤꯗꯤ ꯑꯩꯁꯨ ꯆꯥꯛ ꯁꯨꯛꯊꯣꯡ ꯊꯣꯡꯂꯣꯏꯕ ꯁꯣꯝꯗꯅ ꯀꯦꯁꯣꯅ ꯍꯩ ꯅꯨꯄꯤ ꯉꯁꯤꯁꯤꯕꯨ ꯆꯥꯛꯄꯥꯎ ꯁꯨꯂꯥꯛ ꯂꯥꯛꯇꯦꯗ ꯆꯥꯛꯈꯨꯝꯗꯁꯨ ꯀꯣꯜꯂꯤꯛ ꯃꯈꯣꯜꯁꯨ ꯇꯥꯗꯦ ꯅꯍꯥꯟꯈꯩꯗꯤ ꯆꯥꯛꯈꯨꯝꯁꯤ ꯀꯣꯜ ꯂꯪꯕꯤ ꯁꯥꯟꯅꯕꯗꯧꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯥꯡ ꯃꯈꯣꯜ ꯌꯥꯝ ꯇꯥꯕꯅꯤ ꯉꯁꯤꯗꯤ ꯎꯟ ꯋꯥꯏꯃꯨꯛꯁꯤꯗ ꯅꯠꯇꯦ ꯉꯁꯤꯁꯤꯕꯨ ꯕꯔꯇ ꯅꯨꯃꯤꯠꯀ ꯇꯥꯕ ꯖꯥꯠꯂꯅꯦ ꯋꯥ ꯅꯨꯄꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕꯗꯨꯕꯨ ꯑꯩꯁꯨꯅꯦ ꯅꯪꯒ ꯉꯁꯥꯏꯗꯒꯤ ꯂꯩꯃꯤꯟꯅꯔꯤꯁꯤꯅꯤ ꯑꯩꯁꯨ ꯈꯪꯗꯦ ꯀꯩꯗꯧꯔꯨꯅꯤ ꯂꯥꯏꯅ ꯇꯝꯕ ꯍꯥꯏꯗꯨꯅꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯕꯔꯇ ꯇꯧꯕ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯕꯨꯗꯤ ꯌꯥꯏꯗ ꯑꯗꯨꯗ ꯑꯁꯦꯡꯕ ꯑꯃ ꯈꯪꯅꯤꯡꯕ ꯕꯔꯇ ꯇꯧꯔꯁꯤ ꯍꯥꯏꯔꯒꯅ ꯅꯨꯃꯤꯠ ꯇꯥꯕ ꯇꯥꯗꯕ ꯐꯃꯨꯡꯗ ꯆꯪꯂꯒ ꯇꯨꯝꯂꯨꯔꯅꯤꯗꯅ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯅꯣꯡꯃꯗ ꯕꯔꯇ ꯇꯧꯖꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯧ ꯃꯔꯝꯃꯣꯛꯄꯤ ꯑꯃ ꯂꯩꯔꯕꯅꯤꯅ ꯕꯔꯇ ꯇꯧꯕ ꯇꯥꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯣꯝꯗꯅ ꯀꯥꯗ ꯉꯥꯟꯕꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯁꯦ ꯂꯥꯛꯑꯣ ꯆꯥꯛ ꯊꯣꯡꯉꯨ ꯂꯥꯛꯑꯣ ꯑꯩꯁꯨ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯄꯨꯄꯨꯒ ꯑꯕꯣꯛꯒꯁꯨ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯑꯗꯨꯅ ꯍꯪꯍꯧꯔꯕꯅꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯦ ꯁꯥꯟꯇꯤꯅ ꯃꯆꯥꯗ ꯂꯥꯎꯍꯠꯂꯤ ꯍꯦ ꯃꯁꯤ ꯉꯥꯡꯁꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ ꯆꯠꯂꯣ ꯇꯥꯅꯤꯡꯗꯦ ꯑꯩꯁꯦ ꯉꯝꯗꯗꯅ ꯍꯤꯞꯂꯤꯕꯅꯤ ꯅꯄꯥꯗ ꯍꯥꯏꯁꯨ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯗꯅ ꯉꯥꯟꯕꯗꯤ ꯃꯃꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯅꯥꯕ ꯐꯔꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅꯤꯅ ꯍꯥꯏꯔꯛꯏ ꯑꯦ ꯅꯪꯗꯤ ꯀꯔꯤꯗ ꯅꯥꯔꯤꯕ ꯅꯪꯒꯤ ꯑꯅꯥꯕꯗꯨꯗꯤ ꯅꯍꯥꯟꯅ ꯐꯔꯗꯨꯗꯤ ꯅꯆꯤꯟꯗꯨ ꯊꯤꯅꯨ ꯁꯥꯟꯇꯤ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ ꯍꯥꯏꯔꯛꯂꯤꯕꯗꯨ ꯑꯍꯜꯁꯤꯡ ꯇꯥꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯈꯔ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯩ ꯅꯄꯥ ꯐꯠꯇꯕꯒꯤ ꯃꯆꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯍꯥ ꯅꯪ ꯆꯩ ꯆꯥꯒꯦꯔꯥ ꯍꯥ ꯆꯠꯂꯣ ꯑꯗ ꯏꯃꯥ ꯆꯤꯟꯊꯤꯕꯤ ꯅꯪ ꯄꯥꯕꯗ ꯇꯥꯛꯊꯣꯛꯀꯦ ꯈꯪꯅꯤꯗꯣ ꯑꯁꯨꯝꯅ ꯉꯥꯟꯕ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯄꯥꯗ ꯇꯝꯂꯨꯔꯦ ꯕꯤꯔꯦꯟ ꯁꯥꯎꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤ ꯍꯥ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯀꯔꯥ ꯌꯧꯔꯒꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯍꯥ ꯀꯔꯤꯒꯤ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯍꯤꯞꯄꯒ ꯂꯩꯁꯤꯕꯣ ꯀꯩꯅꯣ ꯑꯩꯁꯤ ꯈꯣꯡꯁꯤ ꯅꯥꯗꯅ ꯍꯤꯞꯂꯤꯕꯅꯤ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯆꯥꯛ ꯊꯣꯡꯅꯕ ꯃꯤꯒ ꯂꯩꯇ꯭ꯔꯕ ꯍꯥꯏꯁꯤꯕꯣ ꯑꯦ ꯆꯥꯛꯁꯤ ꯅꯪꯅ ꯑꯗꯨꯝ ꯊꯣꯡꯗꯅ ꯂꯥꯛꯂꯕ ꯅꯠꯇ꯭ꯔꯣ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯉꯁꯥꯏꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯅꯪ ꯉꯝꯗꯦ ꯍꯥꯏꯕꯁꯤ ꯑꯗꯨꯁꯨ ꯈꯪꯗꯦ ꯑꯉꯥꯡꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯈꯣꯡꯗꯨ ꯐꯔꯦꯅ ꯍꯥꯏꯗ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯃꯗꯨ ꯍꯥꯟꯅ ꯐꯨꯔꯒ ꯐꯒꯗꯧꯅꯤ ꯅꯨꯄꯤ ꯅꯪꯁꯤ ꯃꯇꯝ ꯀꯨꯏꯅ ꯑꯩꯒ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤ ꯅꯪꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯇꯩ ꯏꯅꯥꯎ ꯈꯠꯅꯕꯗꯣ ꯐꯖꯗꯦ ꯍꯥꯏꯗꯅ ꯅꯪ ꯃꯥꯟꯅꯗꯅ ꯂꯩꯔꯛꯄꯅꯤ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯅꯪꯅ ꯀꯔꯤ ꯈꯜꯂꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯈꯥꯡꯂꯤꯕꯁꯦ ꯅꯣꯡꯃꯅꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯀꯅꯤ ꯈꯟꯗꯨꯅ ꯂꯩꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯨꯝ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯑꯦ ꯅꯪꯒꯤꯁꯦ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ ꯁꯤꯔꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯊꯧꯗꯣ ꯇꯧ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯕꯨ ꯀꯔꯤ ꯇꯧꯗ꯭ꯔꯒꯦꯅꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯇꯧꯗꯨꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯀꯅꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯅ ꯉꯥꯡꯂꯤꯕ ꯈꯣꯟꯁꯤꯗꯤ ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯑꯦ ꯅꯪꯒꯤ ꯋꯥ ꯉꯥꯡꯕꯗ ꯅꯪꯃ ꯅꯃꯥ ꯅꯄꯥ ꯍꯥꯏꯕꯨ ꯍꯩꯗꯣ ꯑꯗꯨ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯑꯩꯅ ꯀꯩꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯍꯥꯏꯕꯨ ꯀꯔꯤ ꯀꯥꯏꯔꯒꯦ ꯍꯥ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯑꯐꯕ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯕꯅꯤ ꯈꯪꯉꯕ ꯅꯣꯏ ꯅꯃꯥꯒ ꯅꯄꯥꯒꯁꯤꯗ ꯑꯩꯅ ꯍꯥꯏꯅꯨ ꯍꯥꯏꯔꯒ ꯁꯨꯝ ꯍꯥꯏꯅꯤꯡꯕꯁꯦ ꯇꯨꯛꯇꯪ ꯎꯁꯤꯠꯇꯕꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯔꯦꯟꯅ ꯆꯪꯁꯤꯟꯗꯨꯅ ꯁꯥꯟꯇꯤꯗ ꯐꯨꯕ ꯍꯧꯔꯛꯏ ꯍꯥꯏꯈꯤꯗ꯭ꯔꯥ ꯍꯥ ꯍꯥꯏꯈꯤꯗ꯭ꯔꯣ ꯅꯈꯥꯒꯤ ꯑꯉꯥꯡꯗꯧꯅ ꯅꯪꯃ ꯍꯥꯏꯕ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯣ ꯑꯌꯣ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯐꯨꯍꯣꯕ ꯑꯩꯕꯨ ꯁꯤꯅꯕ ꯐꯨꯍꯣ ꯅꯣꯏꯅꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯨꯅꯕꯨ ꯑꯩꯅ ꯁꯦꯕꯥ ꯇꯧꯅꯤꯡꯗ꯭ꯔꯤꯕꯅꯤ ꯈꯪꯉꯕ ꯁꯥꯟꯇꯤ ꯉꯁꯥꯏꯗꯒꯤ ꯃꯈꯣꯡ ꯅꯥꯏ ꯍꯥꯏꯔꯝꯕꯗꯨ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯍꯧꯒꯠꯇꯨꯅ ꯕꯤꯔꯦꯟꯅ ꯐꯨꯕꯗ ꯃꯈꯣꯡ ꯀꯔꯤꯝꯇ ꯇꯧꯗꯅ ꯍꯧꯒꯠꯂꯛꯏ ꯁꯥꯟꯇꯤ ꯃꯁꯥꯅ ꯇꯧꯖꯕ ꯊꯕꯛ ꯃꯁꯥꯅ ꯉꯥꯡꯖꯕ ꯋꯥꯗꯤ ꯈꯪꯖꯗꯦ ꯑꯗꯨꯒ ꯑꯍꯜ ꯑꯅꯤꯗꯨꯗ ꯇꯥꯏꯅꯔꯤꯕꯅꯤ ꯍꯦ ꯅꯪꯒꯤ ꯅꯔꯝ ꯆꯠꯇꯨꯅ ꯍꯥꯏꯔꯛꯄ ꯇꯥꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯣꯟꯅ ꯀꯌꯥ ꯐꯣꯡꯅ ꯀꯌꯥ ꯋꯥꯔꯤ ꯁꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯑꯩꯒꯤ ꯏꯋꯥ ꯂꯧꯕ ꯂꯩꯇꯦ ꯑꯗꯨꯅꯗꯤ ꯅꯪꯅ ꯑꯩꯕꯨ ꯎꯁꯤꯠꯇꯦ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯍꯟꯅ ꯐꯨꯖꯤꯜꯂꯛꯄꯗꯨꯗ ꯁꯥꯟꯇꯤꯅ ꯑꯩꯕꯨ ꯁꯤꯅꯕ ꯐꯨꯍꯣ ꯑꯗꯨꯒꯅꯦ ꯅꯪ ꯅꯨꯡꯉꯥꯏꯔꯗꯤ ꯑꯩꯗ ꯏꯄꯥꯝꯕ ꯆꯠꯈ꯭ꯔꯒꯦ ꯆꯠꯈ꯭ꯔꯣ ꯅꯪꯒ ꯅꯄꯥꯝꯕ ꯆꯠꯈ꯭ꯔꯣ
Santi masabu kaurei kapla duna. Imagi ganba lao imaga sa silao ba masidi leibada imag sa siba soiro laktribo somta na ganba maboka mapuga gi manakta lay bo pupo imaga babaga khatnare Santi thoklai aduga ganba gi khudang paiduna tasila ima ai dale nang na tomda dum chalo ba tallai di hey nang su sida leire ka sirage haibro ha ai di bo ki manakta langni siroi Santi masabu kanna singnabu hotnai nganbana tali haiduna suya yakhiche abo ai chit patalle abo ai chit patalle asumna kapi birena hey dang chat ke hadi sat aduga angang du pubu yar ke suna sonse berta numitse inna sikna lening mani adubu kari no ne tawisi bo ado na taning kidreta hey angang du na yadradi kok thadok lodana karigino adu kana singlibudubo angangdu makut piek putarin he mase aigi isa singjabada kanagi suma thok tade keso taba ngamdraduna saung naire hey nangi na sa oirasu mase aikoi gi isuni ye masung pak ngai de basarada taning den he soida langanu ne ima tintibi thadu aibane nakung na suna dana na basabi Santi na ngan babu phure kanana tinthiri ba ha nang Tibangang si tugai gitu mesin je. Ayo, abu kan biyo. Birena sangsilaga Santi ki mamai de kupak na thazili. Aduga, kari gitu nung so gamna nang kalim si. Ha, nang nai khoi sikari no ge. Ato gamna nang zat mai jibu kari gitu. Santi anaba khang laga tum susut kap laga laikre zatin hairi. Santi ya, nang na tauri basya yam sum de ko khoi su khangi. Khange haidna khang bani. Ko nang mawa magi magul siente nang na hek luhong lakpadagi ai de dum khangkrabani mawa haibasidi maku manimgi mawagi masagi seba tongnaribani nangdi adudi lairadana chak sumatam chana thongde thongning laga thongningdraga to chak thire ima baba chak loiri sara si phauba hainingdaba natro ngasi su yengu numiti chak yongre hoksik phauba sak thongdana karam kanda sak thonglaga sagani ai khoi di tokronya nang hek poksariba na sa si phauba nang na luna tawbi natro mi khoi ga mana de ko nang hairoi haidana haidabani hairurasu nang na khungbana henjilai Santi hanba leite o mi khoi ga mana ba mathi horo ai ki chalani hai mong nang bu kanana satlu haibagi ha nang na satliba niti niyom du soire sumtho haibatan satpa yaroi ko yum pan haibase phagi yadabani ko ture lengoi dagi hena kupi hainaribani nang wakhal du muna khal o noigi mungsi leijaning di ai noigi niti niyom sidinia kanam da khang manga moi mong chama la su sanaroi hai masi machin chi khum leptini se al ching sigi matak da khum da tawri ni mase machi phana haidana su pharoi da tang da han hatlaga loi asi haiduna sayema pairaga birena phugi tawbada kesoga sati gana tawgano haidana khami Santi ti senkre bire lepaga lauraga leho hey nang yum sanjilak payare ko kaya tapat kiram nu pinun khangni bana o thokpagi mau haidu tare masibu mama mapan warak tabasa khangdre na tawrise khangdre kamaina ngangna doino maming ka ni Santi gai yam ingtap ta wini aduga isong mapi oi lere magi mamingse moina thon ona kibazani maika pi gai na kaugadoni Yari nupa nang sunya soitrang patrang hek tawradana ihe mi maming thon masi yam nubani ne he masaga sanaba thon gadabani ne masidi asumna Santi su halakhiji kauba kayarak satlurabasu lao haiba yakhiji kesoga sati gana masudu ki khanbada yamna wazarami karamai tawri basidia kaurubasu lao haiba yadre punsigi oina mafamsida khongdara roi haidana hairakle Atai lai isu apik basiki khanbagi wani mama haidu leizaradi khara phaidana hai laktabadu nabu pharida kaidawruni mana laktana magi sauta do sarup ingna sikna leibasina phari isu gidi karisu khalunuda asuk pharkraba isu se karisu tawai mama lari ngaidasu mama ga kaya yanadabani asumna matam kaya mahaukhre biren matha sarami ahal oiraba mama mapagi sebabu tawgadra masaki bu khangadra
ꯊꯕꯛꯄꯨ ꯁꯨꯒꯗ꯭ꯔꯥ ꯃꯥꯅ ꯋꯥꯖꯕꯗ ꯎꯕꯗ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯆꯍꯤ ꯑꯅꯤꯃꯨꯛ ꯂꯩꯔ ꯃꯇꯨꯡꯗ ꯅꯣꯡꯃ ꯖꯥꯇꯤꯒ ꯀꯦꯁꯣꯒꯅ ꯕꯤꯔꯦꯟꯗ ꯍꯥꯏ, ꯕꯤꯔꯦꯟ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯏꯃꯨꯡꯁꯤ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯅꯪꯅ ꯅꯄꯨꯡ ꯊꯤꯠꯀꯩ ꯋꯥꯕꯗꯣ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯦ꯫ ꯏꯁꯨꯁꯤꯁꯨ ꯐꯅ ꯆꯥꯎꯁꯤꯜꯂꯛꯂꯦ, ꯈꯣꯏꯅꯒ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅꯦ, ꯅꯪꯕꯨ ꯅꯨꯄꯤ ꯑꯃ ꯌꯦꯡꯅꯕ ꯇꯧꯁꯤꯅꯦ, ꯃꯇꯦꯡ ꯄꯥꯡꯅꯅꯕ꯫ ꯏꯃꯥꯒꯤ ꯋꯥꯗꯣ ꯍꯣꯏ ꯈꯟꯅꯕꯕꯨꯗꯤ ꯌꯥꯏ, ꯑꯗꯨꯗ ꯍꯧꯖꯤꯛ ꯉꯥꯟꯕꯁꯨ ꯄꯥꯈꯪꯉꯩꯗꯣ ꯐꯔꯛꯂꯦ, ꯍꯧꯖꯤꯛ ꯑꯣꯏꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯨꯗꯅ ꯀꯩꯗꯧꯅꯗꯣꯏꯅꯣꯗꯣ ꯏꯃꯥ, ꯇꯣꯛꯑꯁꯤꯗ꯫ ꯍꯩ ꯃꯗꯨ ꯌꯥꯗꯦꯀꯣ, ꯅꯪꯅ ꯈꯪꯗꯕ ꯌꯥꯝꯅ ꯂꯩ ꯀꯣ꯫ ꯊꯥꯏꯅ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯔꯝꯃꯤ, ꯃꯔꯤꯡꯒꯤ ꯁꯪꯄꯥꯏ ꯅꯥꯝꯃ ꯍꯪꯕ ꯍꯧꯅꯗꯦꯗꯅ꯫ ꯅꯨꯄꯥ ꯅꯨꯄꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯗ ꯅꯥꯝꯃ ꯍꯪꯕ ꯍꯥꯏꯕꯁꯤ ꯐꯠꯇꯦꯀꯣ꯫ ꯏꯁꯨꯁꯤꯅ ꯍꯌꯦꯡ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯊꯣꯛꯂꯕ ꯍꯜꯂꯛꯏ, ꯏꯁꯨꯁꯤꯅ ꯍꯌꯦꯡ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯊꯣꯛꯂꯕꯁꯨ ꯃꯃꯥ ꯍꯥꯏꯕꯗꯣ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤꯅꯦ, ꯑꯃ ꯊꯤꯅꯕ ꯇꯧꯁꯤꯀꯣ꯫ ꯅꯪꯅ ꯏꯃꯨꯡꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯊꯕꯛꯄꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯇꯧꯕꯗꯣ, ꯅꯨꯄꯤ ꯑꯃ ꯂꯩꯔꯕꯗꯤ ꯈꯔꯁꯨ ꯃꯇꯦꯡ ꯑꯣꯏꯅꯩꯗꯅ꯫ ꯕꯥꯕꯥ, ꯍꯧꯖꯤꯛꯄꯨ ꯀꯅꯥꯒꯤ ꯃꯆꯥꯅ ꯂꯩꯕꯤꯌꯨ ꯌꯥꯔꯛꯀꯗꯒꯦꯅꯦ? ꯏꯆꯥ ꯄꯥꯈꯪ ꯐꯔꯀꯥꯟꯁꯤꯗ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯖꯩꯗ꯫ ꯍꯩ ꯃꯤꯅ ꯍꯥꯏꯒꯦ ꯍꯥꯏꯅꯖꯁꯅꯨ, ꯈꯣꯏꯒꯤ ꯐꯔꯒ ꯂꯣꯏꯔꯦ, ꯃꯤꯒꯤ ꯈꯜꯂꯨꯅꯨ꯫ ꯃꯗꯨꯒꯤ ꯋꯥꯗꯣ ꯈꯔ ꯇꯞꯅ ꯈꯟꯅꯁꯤꯗ ꯕꯥꯕꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯔꯦꯟ ꯆꯪꯈ꯭ꯔꯦ꯫ ꯀꯦꯁꯣꯅ, ꯅꯨꯄꯤ, ꯅꯪꯅ ꯅꯆꯥꯁꯤ ꯈꯔ ꯀꯟꯅ ꯇꯛꯁꯤꯜꯂꯨ, ꯏꯃꯧ ꯑꯃ ꯊꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥ ꯑꯃꯗꯤ ꯂꯩꯀꯣ꯫ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯥꯟꯅꯒꯤ ꯁꯩꯔꯦꯡ ꯊꯤꯕꯤ ꯑꯗꯨꯒꯨꯝꯕꯗꯤ ꯊꯤꯔꯒꯨꯝꯁꯤꯀꯣ, ꯑꯩ ꯁꯩꯔꯦꯡ ꯇꯥꯕ ꯄꯦꯜꯂꯦ꯫ ꯑꯁꯨꯝꯅ ꯖꯥꯇꯤꯅ ꯕꯤꯔꯦꯟꯕꯨ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯕꯗꯒꯤ ꯕꯤꯔꯦꯟꯁꯨ ꯌꯥꯔꯛꯇꯨꯅ ꯃꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕꯗ ꯂꯩꯕꯤ ꯁꯅꯥꯔꯩ ꯀꯧꯕꯤ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯃꯋꯥ ꯁꯤꯈꯤꯗꯨꯅ ꯍꯜꯂꯛꯂꯒ ꯂꯩꯕꯤ ꯃꯆꯥꯗꯤ ꯌꯥꯎꯗꯕꯤ ꯅꯨꯄꯤ ꯑꯃ ꯌꯨꯝꯗꯨꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯁꯅꯥꯔꯩ ꯌꯥꯝꯅ ꯏꯪ ꯇꯞꯆꯕꯤ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯉꯥꯟꯕꯕꯨꯁꯨ ꯃꯥꯅ ꯃꯥꯒꯤ ꯌꯦꯡ ꯄꯣꯛꯆꯕ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯁꯅꯥꯔꯩꯅ ꯕꯤꯔꯦꯟꯗ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯥ, ꯑꯩꯗꯤ ꯂꯥꯏꯕꯛ ꯊꯤꯕꯤꯅꯤ, ꯑꯩꯕꯨ ꯍꯥꯟꯅ ꯌꯨꯝ ꯑꯃꯨꯛ ꯄꯥꯜꯂꯨꯔꯕꯤꯅꯤ ꯍꯥꯏꯗꯅ ꯅꯪꯅ ꯑꯩꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯒꯅꯨ, ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ꯫ ꯅꯪꯅ ꯑꯩꯕꯨ ꯈꯪꯗꯕ ꯍꯩꯇꯕ ꯇꯥꯛꯄꯤ, ꯑꯩꯗꯤ ꯑꯄꯪꯕꯤ ꯀꯔꯤꯝꯇ ꯍꯩꯇꯕꯤꯅꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯥꯛꯀꯅꯤ? ꯅꯪꯅꯦꯅ ꯈꯪꯂꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯁꯨ ꯅꯔꯥꯏꯕꯛ ꯊꯤꯔꯦ, ꯑꯩꯁꯨ ꯏꯔꯥꯏꯕꯛ ꯊꯤꯔꯦ, ꯆꯞ ꯃꯥꯟꯅꯩ, ꯀꯔꯤꯁꯨ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥ ꯄꯥꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯃꯣꯏꯕꯨ ꯅꯪꯅ ꯂꯨꯅ ꯆꯥꯔ ꯇꯧꯕꯤꯕꯁꯤꯗꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯤ꯫ ꯁꯅꯥꯔꯩ ꯈꯪꯍꯧꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ, ꯑꯗꯨꯒ ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯕꯤꯅꯤ꯫ ꯑꯩꯅ ꯍꯥꯟꯅ ꯂꯨꯍꯣꯡꯂꯨꯕ ꯅꯨꯄꯥꯗꯨꯒꯤ ꯁꯦꯕꯥ ꯐꯥꯎꯕ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕ ꯐꯪꯈꯤꯗꯦ꯫ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯀꯥꯟꯗ ꯑꯗꯨꯝ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯅꯪꯒꯤ ꯁꯦꯕꯥ ꯃꯇꯣꯟꯂꯣꯝꯗ ꯏꯅꯦꯝ ꯏꯀꯨꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯇꯥꯕꯗ ꯑꯩꯁꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕꯅꯣ꯫ ꯁꯥꯔꯝꯕꯩꯒꯤ ꯃꯊꯥꯁꯦ ꯈꯪꯏꯉꯩ ꯏꯪꯕꯣꯏ ꯅꯤꯡꯏ꯫ ꯏꯁ ꯌꯥꯝ ꯃꯥꯜꯂꯤꯀꯣ꯫ ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇꯪ ꯍꯪꯒꯦ ꯌꯥꯒꯗ꯭ꯔꯣ? ꯍꯪꯉꯨ ꯀꯩꯅꯣ, ꯑꯝꯇ ꯅꯠꯇꯦ, ꯅꯪꯅ ꯍꯪꯅꯤꯡꯕ ꯍꯪꯉꯨ꯫ ꯍꯥꯟꯅꯒꯤ ꯏꯆꯦꯗꯨ ꯀꯃꯥꯏꯅ ꯀꯥꯏꯅꯈꯤꯕꯅꯣ? ꯁꯅꯥꯔꯩ, ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯣꯏ ꯅꯪꯅꯕꯨꯗꯤ ꯈꯪꯅꯤꯡꯗꯅ ꯍꯪꯉꯛꯂꯤꯕ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯗꯨꯒꯤ ꯋꯥꯈꯜ ꯀꯥꯎꯈꯤꯕ ꯀꯨꯏꯔꯦ꯫ ꯑꯁ ꯇꯣꯛꯁꯤꯗ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ꯫ ꯐꯔꯦ, ꯅꯪꯅ ꯍꯥꯏꯅꯤꯡꯗ꯭ꯔꯕꯗꯤ ꯇꯣꯛꯂꯁꯤ꯫ ꯑꯗꯣ ꯑꯩ ꯆꯥꯛ ꯊꯦꯡꯉꯤ, ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯏꯔꯨ ꯁꯦꯡꯅ ꯂꯨꯊꯣꯛꯂꯒ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯈ꯭ꯔꯦ꯫ ꯕꯤꯔꯦꯟꯅ ꯈꯜꯂꯤ, ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯈꯪꯗꯦ ꯀꯨꯏꯔꯛꯂꯒ ꯀꯔꯤꯃꯨꯛ ꯇꯧꯔꯛꯇꯣꯏꯅꯣ꯫ ꯑꯩꯗꯤ ꯀꯌꯥ ꯌꯥꯖꯗꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯥ ꯄꯥꯕꯅ ꯀꯟꯅ ꯍꯥꯏꯕꯗꯨꯗ ꯊꯤꯈꯤꯕꯒꯤ ꯋꯥꯅꯤ, ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯁꯅꯥꯔꯩ ꯊꯣꯛꯂꯛꯇꯨꯅ ꯃꯪꯒꯣꯜꯗ ꯐꯝꯂꯤꯕ ꯑꯍꯜ ꯑꯅꯤꯗꯨꯗ ꯍꯥꯏ, ꯏꯃꯥ ꯄꯥꯕ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯏꯊꯅꯕ ꯇꯧꯕꯤꯔꯨꯔꯣ꯫ ꯏꯁꯤꯡ ꯑꯁꯥꯕꯁꯨ ꯂꯨꯝꯗꯨꯅ ꯂꯩꯔꯕꯅꯤ, ꯑꯩ ꯄꯨꯔꯛꯂꯒꯦ꯫ ꯍꯩ ꯅꯨꯄꯤ, ꯍꯟꯗꯛꯀꯤ ꯃꯧꯁꯤꯃꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯩ, ꯍꯥꯟꯅꯒꯤꯗꯨꯒ ꯃꯥꯟꯅꯗꯦ꯫ ꯍꯥꯟꯅꯒꯤꯗꯨꯗꯤ ꯁꯨꯃꯥꯏꯅꯒ ꯍꯥꯏꯕꯤꯕ ꯅꯠꯇꯦ, ꯆꯥꯛ ꯊꯣꯡꯈꯤꯕ꯭ꯔꯥ ꯊꯣꯡꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯅꯕ ꯍꯥꯏꯕꯁꯨ ꯇꯧꯗꯦ꯫ ꯑꯣ ꯍꯥꯟꯅꯒꯤ ꯋꯥꯗꯣ ꯇꯣꯛꯑꯣ, ꯀꯔꯤ ꯀꯥꯟꯅꯕ ꯍꯣꯡꯗꯣꯔꯛꯏꯅꯣ ꯈꯪꯗꯦꯃꯤ꯫ ꯍꯩ ꯑꯁꯤꯅꯤꯗꯅ ꯃꯧ ꯍꯥꯏꯕꯗꯣ ꯍꯥ꯫ ꯁꯅꯥꯔꯩ ꯃꯅꯦꯝꯒꯤ ꯃꯀꯨꯒꯤ ꯏꯔꯨ ꯂꯨꯅꯅꯕ ꯏꯁꯤꯡꯒꯤ ꯐꯤꯔꯣꯜꯗꯒꯤ ꯂꯣꯏꯅ ꯂꯥꯡꯗꯨꯅ ꯏꯔꯨ ꯂꯨꯐꯝꯗ ꯊꯅꯝꯂꯦ꯫ ꯏꯃꯥ ꯄꯥꯕ, ꯑꯩꯅ ꯏꯔꯨ ꯂꯨꯐꯝꯗ ꯂꯣꯏꯅ ꯊꯅꯝꯂꯕꯅꯤ, ꯏꯔꯨ ꯂꯨꯕꯤꯔꯨꯔꯣ꯫ ꯉꯥꯟꯕꯗꯨꯅ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯀꯦꯁꯣꯒ ꯖꯥꯇꯤꯒ ꯏꯔꯨ ꯂꯨꯔꯨꯕ ꯍꯜꯂꯛꯄꯗ ꯆꯥꯛꯇꯣ ꯐꯖꯅ ꯊꯅꯝꯃꯤ ꯃꯥꯒꯤ ꯅꯥꯏꯅ꯫
ꯀꯤꯁꯣꯅ ꯆꯥꯛꯈꯨꯝ ꯑꯃ ꯍꯨꯛꯂꯒ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯒꯦ ꯁꯤꯅꯤꯗꯅ ꯀꯌꯥꯗ ꯍꯥꯎꯈ꯭ꯔꯕꯅꯣꯅꯦꯁꯦ ꯏꯟꯁꯥꯡꯁꯤ ꯍꯥꯎꯇ꯭ꯔꯕꯁꯨ ꯍꯥꯎꯕ ꯌꯦꯛꯅꯤꯡꯉꯦꯕꯁꯦ ꯍꯥꯟꯅꯒꯤꯗꯨꯗꯤ ꯃꯥꯅ ꯐꯅ ꯍꯥꯎꯅ ꯊꯣꯡꯂꯕꯁꯨ ꯁꯨꯡꯍꯥꯎ ꯍꯦꯛ ꯍꯥꯎꯇ꯭ꯔꯦ ꯁꯤꯉꯥꯏ ꯅꯨꯄꯥ ꯅꯪ ꯍꯥꯟꯅꯒꯤꯗꯨ ꯌꯥꯝ ꯄꯥꯅꯤꯡꯕ꯭ꯔꯥ ꯇꯨꯃꯤꯟꯅ ꯁꯥꯎ ꯑꯃꯁꯤ ꯑꯃꯨꯛ ꯇꯥꯈ꯭ꯔꯒ ꯃꯊꯣꯏ ꯑꯃꯨꯛ ꯀꯥꯈꯤꯅꯕ꯭ꯔꯣ ꯀꯥꯔꯣꯏꯗ ꯃꯤ ꯍꯥꯏꯕꯁꯤ ꯃꯥꯟꯅꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯏꯃꯨꯡꯗꯣ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯤ ꯄꯥꯎꯁꯤ ꯊꯥꯔꯣꯅ ꯁꯥꯟꯇꯤꯗ ꯇꯝꯃꯤ ꯏꯕꯦꯝꯃ ꯃꯥꯒꯤ ꯁꯅꯥꯔꯩ ꯍꯥꯏꯕꯤ ꯍꯜꯂꯛꯄꯤꯗꯨꯅ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ ꯀꯅꯥꯒꯤ ꯃꯥꯅ ꯃꯁꯤꯗ ꯃꯈꯣꯟꯒꯗꯣ ꯁꯤꯗ ꯁꯤꯟꯅꯗꯅ ꯃꯔꯩꯒꯗꯣ ꯍꯦꯛ ꯀꯣꯜꯂꯗꯅ ꯏꯁ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯍꯥꯏꯁꯤꯗꯤ ꯀꯔꯤ ꯂꯩꯋꯥꯕꯨ ꯄꯥꯏꯕꯅꯣ ꯈꯪꯗꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯗꯣ ꯃꯥꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ ꯏꯆꯦ ꯊꯥꯔꯣ ꯃꯥꯅꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯗꯕꯅꯤ ꯑꯩꯗꯤ ꯊꯥꯖꯗꯦꯀꯣ ꯃꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯦꯕ ꯅꯠꯇꯦ ꯅꯪꯕꯨ ꯅꯆꯥꯅꯨꯄꯥꯗꯣ ꯁꯤꯗ ꯀꯧꯔꯒ ꯂꯩꯃꯤꯟꯅꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯏꯆꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯁꯨ ꯃꯑꯣꯡ ꯑꯃꯅꯤ ꯃꯄꯥꯒ ꯆꯞ ꯃꯥꯟꯅꯩ ꯃꯃꯥ ꯍꯥꯏꯕꯨ ꯁꯪꯉꯥꯠ ꯍꯥꯠꯄ ꯉꯝꯕ ꯑꯉꯥꯡꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯅꯪꯅ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯂꯩꯔꯨꯗ꯭ꯔꯕꯁꯨ ꯑꯉꯥꯡꯗꯨꯗꯤ ꯅꯪꯒꯤ ꯅꯆꯥꯅꯤꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯝꯃꯨ ꯍꯥꯏꯕꯅꯤ ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯑꯗꯨꯛ ꯋꯥꯅ ꯄꯣꯛꯂꯒ ꯃꯤꯅ ꯑꯣꯏꯈꯤꯕꯗꯨ ꯅꯪꯕꯨ ꯄꯥꯝꯃꯨꯗ꯭ꯔꯣ ꯏꯆꯦ ꯑꯩ ꯉꯥꯟꯕꯒ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯒ ꯃꯥꯕꯨ ꯊꯦꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯊꯥꯔꯣꯅ ꯁꯥꯟꯇꯤꯗ ꯀꯔꯤ ꯇꯝꯁꯤꯟꯗꯨꯅ ꯁꯥꯟꯇꯤꯒꯤ ꯃꯄꯨꯛꯅꯤꯡ ꯑꯣꯜꯍꯜꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯃꯣꯏ 4-5 ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃꯆꯥ ꯏꯅꯦ ꯖꯥꯇꯤꯒꯤ ꯍꯟꯗꯛꯀꯤ ꯃꯧꯗꯨꯗꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯅꯩꯌꯦ ꯃꯅꯦ ꯃꯀꯨꯒꯤ ꯃꯋꯥꯒꯤ ꯁꯦꯕꯥ ꯌꯥꯝ ꯐꯖꯅ ꯇꯧꯏ ꯍꯥꯏꯅꯩ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯅꯨꯄꯤꯗꯨꯅ ꯄꯣꯛꯂꯝꯕ ꯃꯆꯥꯅꯨꯄꯥ ꯉꯍꯥꯟꯕꯗꯨꯁꯨ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯒꯨꯝꯅ ꯇꯧꯕꯤ ꯍꯥꯏꯌꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯕꯦꯝꯃ ꯃꯤ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯄꯣꯟꯇꯦ ꯈꯪꯕ꯭ꯔꯥ ꯃꯥꯅ ꯑꯐꯕ ꯁꯥꯗꯅ ꯇꯧꯔꯤꯗꯣ ꯀꯣꯟꯅ ꯑꯃꯨꯛ ꯃꯥꯅ ꯍꯦꯟꯅ ꯑꯣꯟꯁꯜꯂꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯑꯣꯜꯂꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦꯕ ꯃꯥꯁꯨ ꯍꯥꯟꯅ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯇꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯅ ꯑꯇꯣꯝꯕꯤ ꯍꯥꯏꯗꯨꯅꯤ ꯃꯥꯅ ꯑꯣꯏꯔꯤꯗꯣ ꯑꯇꯣꯝꯕꯤꯅꯕꯨ ꯀꯌꯥꯝ ꯐꯗꯧꯔꯤꯅꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯥꯟꯇꯤ ꯍꯥꯏꯕꯤꯗꯣ ꯃꯗꯨꯅ ꯇꯧꯔꯝꯂꯤꯕꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯅꯥꯔꯩ ꯍꯥꯏꯕꯤꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯦꯌꯦ ꯍꯥꯟꯅꯒꯤ ꯁꯥꯟꯇꯤꯗꯨꯗꯤ ꯄꯨꯔꯥ ꯏꯪꯆꯥꯕꯤꯅꯤ ꯍꯥꯏꯅꯩ ꯃꯁꯥꯅ ꯄꯣꯛꯂꯤꯕ ꯃꯆꯥꯗꯨ ꯐꯥꯎꯕ ꯃꯃꯥꯕꯨ ꯌꯥꯗꯦ ꯍꯥꯏꯌꯦ ꯍꯧꯖꯤꯛꯇꯤ ꯏꯅꯦ ꯖꯥꯇꯤꯒꯤ ꯃꯥꯃ ꯀꯤꯁꯣꯒꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏ ꯍꯥꯟꯅꯗꯤ ꯆꯥꯛꯀꯁꯦ ꯄꯤꯖꯕꯣꯏ ꯄꯤꯖꯗꯕꯣꯏ ꯇꯧꯏ ꯍꯥꯏꯌꯦ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯅꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯂꯩꯔꯝꯂꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯥꯟꯇꯤ ꯍꯥꯏꯕꯤꯗꯨꯅ ꯅꯣꯡ ꯍꯦꯛ ꯇꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯏꯁꯧꯗ ꯂꯥꯡꯗꯨ ꯂꯩ ꯑꯗꯨꯝꯂꯩ ꯍꯥꯏꯔꯤꯁꯤꯅꯤ ꯀꯩꯅꯣ ꯃꯇꯝ ꯑꯃꯗ ꯃꯣꯏ ꯏꯃꯨꯡꯗꯣ ꯈꯠꯅꯕꯗ ꯍꯥꯏꯅꯔꯝꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯠꯅꯕꯒꯤ ꯄꯥꯎꯒ ꯑꯝꯇ ꯇꯥꯈꯤꯗ꯭ꯔꯦ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯗꯅ ꯀꯩꯗꯧꯔꯨꯅꯤ ꯌꯨꯝꯗ ꯆꯪꯅꯔꯁꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯥꯟꯇꯤ ꯌꯨꯝꯗꯨ ꯂꯥꯛꯏ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯉꯥꯟꯕ ꯏꯃꯥꯒꯤ ꯉꯥꯟꯕꯧ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩ ꯊꯣꯛꯂꯛꯏ ꯀꯅꯥ ꯍꯪꯕꯤꯕ ꯑꯣ ꯅꯪꯂꯥ ꯁꯅꯥꯔꯩ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯃꯥꯅꯦ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯏꯁ ꯕꯦꯕꯥꯔ ꯀꯥꯇꯤ ꯌꯥꯝ ꯍꯩꯔꯦꯅꯦ ꯅꯪꯅ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯂꯩꯋꯥ ꯇꯧꯁꯤꯟꯗꯅ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯂꯣꯏꯅ ꯆꯨꯝꯃꯤ ꯍꯥꯏꯁꯦ ꯆꯨꯝꯃꯦꯗꯅ ꯁꯤꯗꯤ ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯣ ꯁꯣꯝꯕꯨ ꯀꯅꯥꯅꯣ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯍꯦ ꯇꯧꯉꯝꯕꯤ ꯑꯐꯥꯎꯕꯤ ꯅꯋꯥꯁꯥꯕꯤ ꯅꯪ ꯑꯩꯅ ꯑꯃꯨꯛꯇꯪ ꯊꯦꯡꯅꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯄꯨꯡꯁꯨꯝ ꯁꯨꯝꯗꯅ ꯊꯝꯂꯦꯅꯦ ꯅꯪꯅ ꯁꯨꯝꯕꯗꯒꯤ ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯒ ꯑꯝꯇ ꯇꯥꯈꯤꯗ꯭ꯔꯦ ꯍꯩꯈ꯭ꯔꯦꯗꯀꯣ ꯅꯣꯏꯅ ꯍꯩꯕꯁꯦ ꯁꯨꯝꯈ꯭ꯔꯦꯗ ꯁꯅꯥꯔꯩ ꯍꯧꯖꯤꯛꯇ ꯚꯥꯞ ꯇꯥꯔꯛꯏ ꯑꯣ ꯁꯣꯝꯂꯥ ꯌꯨꯝꯁꯤꯗ ꯍꯥꯟꯅ ꯃꯧ ꯑꯣꯏꯔꯝꯕ ꯁꯥꯟꯇꯤ ꯍꯥꯏꯔꯤꯁꯦ ꯍꯦ ꯅꯪ ꯀꯥꯏꯅ ꯑꯩꯁꯦ ꯅꯪꯒꯤ ꯅꯈꯥꯒꯤ ꯑꯉꯥꯡꯅ ꯅꯪꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯅ ꯑꯩꯁꯨ ꯍꯥꯏꯔꯛꯄꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯍꯥꯟꯅ ꯈꯪꯗꯦ ꯀꯔꯤꯒꯤꯅꯣ ꯃꯐꯝꯁꯤ ꯂꯥꯛꯂꯤꯕꯗꯤ ꯑꯗꯨꯒ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯣ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯩꯅ ꯀꯅꯥꯕꯨ ꯁꯨꯝꯂꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯌꯨꯝꯁꯤꯗꯒꯤ ꯆꯟꯅꯗꯗꯅ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯕꯗꯅꯥꯝ ꯄꯤꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯌꯨꯝꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯍꯟꯅꯔꯛꯂꯅꯤ ꯃꯣꯏ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯍꯟꯈꯤꯕꯅ ꯐꯒꯅꯤ ꯈꯜꯂꯤ ꯍꯦ ꯑꯐꯥꯎꯕꯤ ꯅꯪꯅ ꯑꯩꯕꯨ ꯇꯥꯟꯕ ꯅꯠꯇꯤꯛꯂꯥ ꯅꯪ ꯍꯧꯖꯤꯛ ꯅꯁꯝꯗ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯍꯥꯏꯔꯨꯔꯣ ꯀꯩꯅꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯌꯥꯝꯅ ꯐꯥꯎꯕꯤꯔꯦꯗꯀꯣ ꯑꯩꯗꯤ ꯅꯣꯏꯒꯨꯝꯕꯒ ꯈꯠꯅꯕ ꯄꯥꯝꯗꯦ ꯂꯦꯝꯗꯦ ꯆꯠꯈ꯭ꯔꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩ
kaya tu sitriba no ni se thabak kyam lei kai he changki no wang na khisi kai no kai law law ri bisibo yum se yamna ingna sikna lei sabai mung ni soida angau fai dong na panglaw law bi ganu mina khatna ba man khini as masyam city da mas he mo na che gaw lak ni no wa sabi kai ni wa sabi kai ge ha ai ni ngasai dagi ta ge haidan ta bani kyam usita bani to bino hai ga da bu loi ra badi chakro ni ki mamang di kai se is ikai se kai na halak pina bu ikai ba khang bra ha wa do yam hen mali ai iyum ni hai da sum yeng mali yam hen jin bi ra kan he nang na sum du na tham li ba ai gi sa do yam tu na ai gi na ga tharo na trab di nang apa bu oi ro kai no ni hai bi ri si bo nang ni na sa du bu ai na kamai sum doi no ha ai khoi adugumba sum balak pa ga ne hai jade masa ni yar ga pusa ko kai no madu da ai kai su hai ro nang na ngang du da ma hi to silaga ai na hai ba kamai ya do ri ba sanare ga sai dagi sum sauram da badu santi na sum hinjilak padu dagi sum saugal lai kana nang ni na sa du da ma hi to sin ge ha adugum ma thong marong khang da wa do ai ngon hai ka naram chatu nan yum sigi ta thok pirak li ba do nang ni naram chat ai ya mo nang khangi nang ga on si da ba pam de sakroi gi sakro na sai dagi sakroi ri ba se nang on na tro kai gi no asuk yam ni kai ba khang ni ba si ba wa si tab da santi songning man khraduna sen sin du na sanare bu phu ge hai du ni hek taw ba ga tung da gi ke so na hai ngai ko kana yum si lak la ga ai gi mo sana du phu gi taw ri do ha karamba mama mapa no warak taw masa ai lai ri gai da imo gi ma tu na ma sok pa ya santi sap lepi ma wangang de tumina lep daga lai ke so na santi ni hai ba si khang la du na kai gi do nang di ma pham si da mi lai da ba tan za yeng du zang lak li bu di ha kari paung ge kari wa li ge nang ge pam ba do ai ngon dai maran lai ta ba imo si tai na ga hai kari pa santi wa su ngang de ikai nu si ya na ra du na mamai phong non khat pa ngam jri ngak lap lam laga tumina sat kre mo sigi saroi man mi si na imo da kari hairam li bu do kai do bu lak bu no ha baba ai su ma si ha na khang de hai di imu da lai bu ni mapan dagi mi ma ko batai haidan thoklak pani adu da mana kai kenyam hairam masalo bulak pani su hai kari isu lo bulak pani ba era ma gi kari matik leidana mo si di karim ta khal man hek poksari ba masa sine phawba ma bu yada bani oi roi da wat sal na thau thau zaru hai kai lak labadi pa bani yadi sanglakanu hayu ko asum na sanare imu na sangtre pausi birenda sanare na tambada biren yamna saurami imung se tawriba thabak pumnamak tharona santi da tatana pauk tamlami nganba pakhang mapung pharak le hausikti noma nganba na baba ikhui ma siam phai ko ai bisul na tobi aduga abo kai puga da so yamlu na tobi ha nangbu kai yamlu na toge de kangde ai bu karai de so hi da ge haidana yamna kupna senai aduga ai na haiba kuding da so ima sina phabani sina phatabani haidana loina tai baba ikoi ma hingsa bi man mi do ai bu pikli kan da yam pui isau su yam lang abo kai bu ga da so yam thina sei bi yare iba gi ngan ba to noina ba na sa kai wari sari no ha ma gi ngan ba chak loi ri nang mu sara ge hai bro ima ai sa ki roi horen noi ka pulap atum sara ge hoi adu din ya san pupu ga bo ka to irulu na ba tawro ima na sak loi ye da ta hai ru so hoi ma adu ga ne isina sabu su irulu phom da thamlam labane hayu ko hapta mu ki matung da nongma santi tharona thousand duna sanare khoi da laklammi numitu ayuki sak to pagi ngak potha na matam oirammi mapan da mi kanam ta leiramde santi sumang da leplaga kawraklammi ngan ba imagi ngan ba tabra nang bo sanare thoklai oh ngasi su mu mafam sida hey apaubi isa da kokthoro ai mabulo blakpani songi mai sibu sawon topro ha nahana to pasana hai khrabadubu ikai ba khangdadana ngasi su muk laklibani ne phai leiramu nangna na sa haibudo kauthorake asumna sanare ne yumdu da leiriba mi pumna mak kauthораktuna loina thoklai mayam da ubada santi mamai non thaki birena ai kana lei ipagi ngan ba sumang da sanna masak sayam to puro santan ki noina haining ba hai aidi isa law balakpani magi ngan ba law imaga sa silaw pupugi ngan ba nangbu lakliba mi man ba mi di nattaba jiba sibu khangrane mi hoini kai ba khangrabadi upai leite mai tai khoi gi haira ba mai bi kaya ma lai
ꯃꯣꯏꯅ ꯑꯅꯥꯕꯁꯤꯡꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯃꯤ ꯑꯗꯨꯕꯨ ꯏꯀꯥꯏꯕ ꯈꯪꯗꯕꯁꯤꯡꯒꯤ ꯍꯤꯗꯥꯛꯇꯤ ꯁꯦꯝꯗ ꯃꯥꯜꯂꯤꯅꯤ ꯃꯗꯨꯃꯇꯪꯒ ꯁꯦꯝꯂꯕꯗꯤ ꯐꯒꯗꯧꯅꯤ ꯉꯥꯟꯕꯅ ꯅꯪꯕꯨ ꯀꯅꯥ ꯅꯪ ꯑꯩꯅ ꯃꯁꯛ ꯈꯪꯗꯦ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯕꯨ ꯁꯥ ꯁꯟꯒꯨꯝ ꯐꯨꯕ ꯉꯝꯕ ꯅꯅꯦꯝ ꯅꯀꯨꯕꯨ ꯃꯤꯑꯣꯏꯅ ꯈꯟꯕ ꯉꯝꯗꯕ ꯅꯁꯥꯒꯤ ꯅꯥꯄꯜꯅ ꯌꯣꯝꯂꯕ ꯃꯤ ꯃꯥꯟꯕꯤ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯄꯥ ꯏꯃꯥ ꯏꯕꯣꯛ ꯄꯨꯄꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯊꯗꯠꯀꯦ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯒꯤ ꯑꯆꯤꯛꯄꯕꯨ ꯊꯨꯒꯥꯏꯒꯦ ꯈꯜꯂꯕꯗꯤ ꯑꯐꯕꯈꯛ ꯑꯣꯏꯔꯣ ꯆꯠꯈ꯭ꯔꯣ ꯆꯠ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯉꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯟꯇꯤ ꯌꯥꯝꯅ ꯉꯛꯅ ꯏꯃꯥꯒꯤ ꯉꯥꯟꯕ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯅꯅꯦꯝ ꯅꯀꯨ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕ ꯅꯄꯨꯔꯣꯏꯕꯕꯨ ꯃꯤꯅꯥꯏꯒꯨꯝꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯀꯨꯁꯤꯅ ꯌꯨꯝ ꯄꯥꯟꯒꯅꯤ ꯈꯜꯂꯤꯕ ꯅꯪꯒꯤ ꯆꯠꯅꯐꯝ ꯌꯨꯝꯁꯤ ꯂꯩꯇꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯁꯅꯥꯔꯩꯅ ꯆꯦꯟꯁꯤꯟꯗꯨꯅ ꯉꯥꯟꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯗꯣ ꯀꯅꯥꯗꯅꯣ ꯍꯥ ꯅꯪ ꯑꯗꯨꯒꯨꯝꯕ ꯋꯥ ꯀꯅꯥꯅ ꯍꯥꯏꯌꯨ ꯍꯥꯏꯒꯦ ꯀꯅꯥꯅ ꯇꯝꯕꯤꯒꯦ ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯅꯃꯥꯅꯤ ꯃꯗꯨ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯋꯥꯕꯨ ꯅꯃꯥꯗ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯑꯍꯜ ꯂꯃꯟꯅ ꯋꯥꯔꯛꯇꯦ ꯍꯥꯏꯗꯅ ꯃꯤꯅ ꯍꯥꯏꯈꯤꯔꯣꯏꯗ꯭ꯔꯥ ꯅꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯈꯨꯔꯨꯝꯃꯣ ꯍꯥꯏꯕꯅꯤ ꯉꯥꯟꯕ ꯁꯅꯥꯔꯩꯒꯤ ꯃꯇꯧꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯩ ꯑꯗꯨꯒ ꯉꯥꯟꯕꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯁꯅꯥꯔꯩꯗ ꯑꯩꯒꯤ ꯏꯃꯥꯗꯤ ꯅꯪꯅꯤ ꯃꯥꯅ ꯑꯩꯕꯨ ꯄꯣꯛꯆꯔꯕꯁꯨ ꯑꯩ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯗ꯭ꯔꯤ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯔꯕꯅꯤ ꯃꯥ ꯅꯪꯗꯤ ꯃꯤꯌꯣꯛ ꯃꯤꯆꯥ ꯅꯥꯏꯕꯤ ꯅꯆꯥꯕꯨ ꯀꯔꯤꯗꯁꯨ ꯑꯩ ꯌꯦꯡꯂꯒꯦ ꯍꯥꯏꯗꯅ ꯁꯦꯟꯅꯕꯤꯔꯤꯕ ꯑꯩꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯤꯕ ꯅꯪꯁꯦ ꯑꯩꯒꯤ ꯏꯃꯥ ꯑꯁꯦꯡꯕꯅꯤ ꯅꯆꯥꯅꯁꯨ ꯑꯩꯒꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯏꯃꯥ ꯅꯪꯅ ꯈꯪꯕꯤꯌꯣ ꯑꯁꯨꯝꯅ ꯉꯥꯟꯕꯅ ꯁꯅꯥꯔꯩꯗ ꯈꯨꯔꯨꯝꯃꯤ ꯁꯅꯥꯔꯩꯁꯨ ꯀꯞꯂꯒ 이마기 간마 낭ning 마음은 kayagi batik ng sibagi haibado imasu kangine imada sunangbo aigi hek ibuktoki ichari kanjaribane adamo ima ichana pananong sinado naso nangbo aigi ichani haibadi yaroy ni imagi ganma yego mangda lepliba noyna patre haidana hairi namasina nangbo tabong taranaw uraga nangbo iimatom naging kaya dawana yung charang mumnabag nang nagkandribag karigino namana hay payadrabadi namana nang bupog sarang magi namagilaman ton sinmatar namagilaman sing mga maro chat namagi manag majahoy masim na mamagi kumlang marik amagilaman sing mga miyan anipane ganma nang na imabuno sirabadi chat imana hay masiyaw namagi manag na chalo ngan mahik-hik nagkapi aduga hayray imam nadyaboy imana hay paindi hay kanawaraw bigan nadyahay mo pong piman sige managda chat no hay buhay ito na di hay bigan o ima chat pagam no ima ay gima din nang nipa ay gima din nang nipa Santi tauriba mataudu tumina yenglaga mamitagi mapi sintaba lepte mama masagi nungsinabagi mataudu uraga hikna kapladuna masana masabu warauzara'i mabukningna sumna khalai oh aina thabum tara wahana naw uraga poksaba isasida phawba mama ibu warauraba ai si kayada tohlaba sibano ai muk tuwan masibasibo mapam kadayda layram kadaki mani masipom nama ay isana to kansabani ay kanada suwaraw ni gailite isana taksaba langna isana to sabani laysara sa dodo ay among kada chala si Hayraroy Santi asumna kalaba matungda hikna kapla doon hayrai para imagingan pa imana nang bu among kada chat si Hayraroy namana jagi nung siba si uraga imapili ay na nang bupok sa buoy na baso imana wakal tindi oy na imana nang munong siba matkre aduga nang ginong sira pa ngaan bahay pamigse imana nung sinaton sa pamigne imagingan pa
Imadi, pap chenabine. Aina pokchaba icha phauba aigi nakta thamba ngamdrabane. Ai bukton masiba mafam kaidasu lairamloi. Imagi ganda. Imana nangbu pokcharabasu nangna nama sanarigi seba pusana tauduna nang namagi laman ton na mamachay maduhoy ako'y magi mo ko. Pare, isa na yatra ba din na? Imadyan lagi. Ano ka? Ima, Baba, matang karayang sila na maong nalayringay na. Ima, Baba, nalang kibag-kibig to. Apang binamong ni ka nangakpiyo ko, Ima, Baba. Asum na kurumi, tauribasingduda makoy loy nagkapnari. Kisoga zatiga na santi na kurumbaduda yari-yari hayrai santi makatarai. Aduga mo'y mapa. Ay nananak na layringay matamda. Ay nalaan kiba kaya yawra masugakpiyo. Natsasilo na topiyo ko. Ay di pop chen binina. Nangin si mama tolong na tao sa mapangre. Iraw na ipot para ay si. Kung sino po mamay kainisan kag. Itsigi sa taray. Nang buhay na lahat at taurur. Nangunay na. Hayroy na ba? Tauroy na ba kaya ay kre? Taur. Ano ginamag? Ay mo pang binatsinig ka nagagpiyo ko. Nang naay mo hek, pag minnaman at sinig ka na nung sinabati. Ay gihitsagaan mase, nang gihek, kung siya pa. Natsamak ni ka na nung siniyong hiraw ko'y na. Si, nanaw niya pang min. Nanaw na lan kibag-kibig ang piyo ko'y tiyan. Sige na sase, ay gihipok sa minsani ka na yung magabuhay sa kikoyche. Sige lay pagpabi, nang nilay pagpabanina. Napuroy pagi, natsagi siya babato alom na tao magabuhay ko. Asiyaram laga santi, hik nagkapnaga, masagi nung siraba may tongbo, pinayang zaram laga sadkri. Mayamda tumin-tumin ngayat lay narang matungda keson hayrai. Isasa, husik tinungay. Karisu kaluranuda. Masay, mapumagi dongdamni. Ako'y na siya mga munatin eh. Lao-lao. Nanggi na tawtaw nararo. Asum na, magi-magi matawda may onsin na kri. Asum na sanaray na ngan mabu hekpok sa mamasadong na nusin na tawbiki. Adu sanaray so, matanggi matong ina, masano pa mapangzado na. Sanaray, masaani ki mamaoy do na nungay na panki.